ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯕꯨꯛ ꯀ꯭ꯂꯕ ꯃꯩꯇꯩꯂꯣꯟꯒꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯗ ꯐꯖꯔꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯏꯇꯔ ꯃꯌꯥꯝꯅ ꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯇꯧꯖꯔꯛꯄ ꯕꯨꯛ ꯀ꯭ꯂꯕꯀꯤ ꯁꯦꯁꯟ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯑꯣꯖꯥꯁꯨ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯅꯣꯡꯂꯨꯛꯆꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯀꯔꯝꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯑꯁꯥꯝꯒꯤ ꯑꯗꯒꯤ ꯚꯨꯇꯥꯟꯗꯒꯤ ꯇꯥꯏ ꯏꯚꯟ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯇꯥꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯀꯃꯦꯟꯠ ꯑꯁꯤ ꯄꯥꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯆꯠꯊꯔꯤꯉꯩꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯩꯅꯔꯤꯉꯩꯗ ꯄꯥꯔꯤꯉꯩꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯀꯔꯤ ꯀꯣꯏꯁꯟ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯐꯤꯆꯔ ꯇꯧꯕꯤꯒꯗꯣꯏꯅꯣ ꯀꯔꯤ ꯄꯥꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯕꯤꯅꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯍꯥꯛꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯋꯥ ꯑꯅꯥ ꯊꯥꯒ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯕꯤꯁꯤꯡꯅ ꯏꯕꯤꯔꯝꯕ ꯑꯋꯥꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯛ ꯇꯥꯕꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯅ ꯂꯥꯛꯄꯒꯤ ꯍꯧꯔꯛꯄꯒꯤ ꯆꯌꯣꯜꯒꯤ ꯊꯥꯡꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯥꯖꯔꯤꯕ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯀꯃꯤꯇꯤꯒꯤ ꯌꯥꯝꯅ ꯊꯧ ꯑꯆꯧꯕ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯕ ꯀꯕꯤ ꯑꯏꯕ ꯑꯃ ꯂꯧꯈꯠꯂꯁꯤ ꯍꯥꯏꯗꯅ ꯑꯦꯂꯥꯡꯕꯝꯒꯤ ꯑꯣꯖꯥ ꯗꯤꯅꯃꯅꯤ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕꯤꯕ ꯄꯨꯝꯅꯃꯛꯅꯗꯤ ꯑꯣꯖꯥꯕꯨ ꯈꯪꯕꯤꯗꯕ ꯂꯩꯔꯔꯣꯏ ꯑꯣꯖꯥꯗꯤ ꯇꯤꯆꯤꯡ ꯂꯥꯏꯟꯗꯁꯨ ꯃꯥꯅ ꯀꯣꯂꯦꯖꯇꯒꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯁꯥꯃꯛꯄꯨꯁꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯑꯅꯝꯕꯅ ꯌꯥꯝꯅ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯕ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯝ ꯐꯥꯎꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯣꯖꯥꯒꯤꯁꯦ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯥꯒꯤ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯁꯦ ꯏꯇꯥꯎꯅ ꯁꯥꯕꯤꯕ ꯐꯧꯁꯨꯈꯣꯡ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯀꯥꯁꯦ ꯄꯥꯔꯒꯅꯦ ꯏꯇꯣꯝꯇ ꯅꯣꯛꯆꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯕ ꯑꯣꯖꯥꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯦꯒꯦ ꯃꯈꯣꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯅ ꯀꯧꯏ ꯋꯥꯔꯤ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯃꯆꯥꯁꯤꯅꯤ ꯑꯗ ꯋꯥꯔꯤ ꯃꯆꯥꯁꯤ ꯄꯥꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯍꯥꯛꯅ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯣꯐꯦꯁꯔ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯋꯥꯔꯤ ꯃꯆꯥꯁꯤ ꯊꯥꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯇꯦꯁ ꯐꯥꯎꯕ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯍꯥꯎꯁꯦ ꯍꯥꯟꯅ ꯈꯪꯕꯗꯧꯅ ꯈꯜꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥꯒꯤ ꯑꯍꯥꯟꯕ ꯂꯩꯔꯝꯃꯤꯕ ꯈꯨꯠꯏꯁꯤꯗꯒꯤ ꯈꯤꯇꯪ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯄꯤꯔꯀꯥꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯉꯁꯤ ꯆꯠꯅꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛ ꯎꯠꯄꯁꯦ ꯃꯁꯤ ꯎꯔꯛꯄꯗꯒꯤ ꯑꯩ ꯃꯁꯤ ꯄꯥꯖꯔꯒꯦꯅ ꯂꯦꯞꯆꯔꯒ
ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯕꯨ ꯊꯥꯒꯠꯆꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯦꯀꯦꯟ ꯇꯥꯏꯝꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯒꯠꯆꯅꯤꯡꯕꯁꯦ ꯑꯣꯖꯥꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯔꯣꯃꯤꯇꯥ ꯑꯩꯍꯥꯛꯅ ꯐꯣꯟꯁꯤ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯑꯩ ꯀꯟꯇꯦꯛꯇꯤ ꯂꯩꯖꯍꯧꯗ꯭ꯔꯕ ꯑꯗꯨ ꯍꯪꯉꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯨꯔꯨꯄꯤꯅꯤꯅ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯏꯕꯦꯝꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯍꯟ ꯑꯃꯅꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯌꯥꯝꯅ ꯄꯣꯛꯄꯒꯤ ꯑꯗꯨꯒ ꯂꯩꯈꯤꯗꯕꯒꯤ ꯁꯤꯃꯗꯤ khitang data sida ingon da wat pa daw na tawre na ay na ibemada tawjaruba matam da ibemana haraw na mai bema dudi haidana tin graba thabak to madu tharok tana ibema romita elangbam ongbi ojagi imau nupi na ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯕ ꯃꯔꯤꯛ ꯆꯨꯝꯕ ꯑꯃ ꯊꯥꯕꯤꯔꯛꯇꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯂꯕ ꯋꯥꯔꯤ ꯃꯆꯥꯁꯦ ꯏꯕꯦꯝꯃꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯕꯦꯝꯃꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯂꯨꯝꯅ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ 이훌도 ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯆꯤꯜꯂꯕ ꯊꯕꯛꯇꯨꯗ ꯑꯩꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯒ ꯑꯩꯅ ꯇꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯆꯤꯟꯕ ꯄꯨꯝꯅꯃꯛ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯥꯗꯣꯛꯄꯤꯔꯀꯥꯟꯗ ꯁꯣꯝꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯔꯛꯇꯅ ꯃꯆꯥꯛ ꯃꯊꯨꯝ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯄꯥꯁꯤꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯁꯄ꯭ꯂꯤꯃꯦꯟ ꯅꯆꯤꯡꯕꯁꯨ ꯇꯧꯕꯤꯔꯝꯃꯀꯥꯟꯗ ꯂꯣꯏꯅꯃꯛ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯖ ꯑꯗ ꯂꯥꯏꯖꯁꯨ ꯃꯥ ꯀꯣꯂꯦꯖꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀ꯭ꯂꯥꯁ ꯂꯧꯔꯤꯕꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄꯤꯔꯀꯥꯟꯗ ꯃꯤꯅꯤꯠ ꯀꯨꯟꯗ ꯑꯣꯏꯔꯒꯁꯨ ꯀꯨꯟꯊ꯭ꯔꯥꯗ ꯑꯣꯏꯔꯒꯁꯨ 30 ꯃꯤꯅꯤꯠꯁꯇ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯒꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯌꯨꯛꯃꯛꯁꯨ ꯏꯅꯥꯎ ꯑꯁꯤꯅ ꯑꯩꯕꯨ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯋꯤꯁꯦꯁꯀ ꯄꯤꯗꯅ ꯇꯧꯔꯤꯕ ꯏꯅꯥꯎꯁꯤꯕꯨꯁꯨ ꯑꯩꯍꯥꯛꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯩꯅ ꯄꯥꯖꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯖꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯋꯥꯐꯝ ꯈꯤꯇꯪ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯈꯔꯗꯪ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯖꯥꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯏꯕꯦꯍꯩꯕꯤꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯇꯤꯟꯅꯔꯛꯇꯅ ꯑꯩꯈꯣꯏ ꯂꯣꯏꯅꯔꯛꯇꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯂꯥꯏꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ ꯑꯅꯤꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯁ꯭ꯔꯙꯥꯟꯖꯂꯤ ꯑꯩꯅ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯔꯒ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯔꯒꯦ ꯑꯩꯍꯥꯛꯀꯤ ꯋꯥꯔꯣꯜ ꯈꯖꯤꯛꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯛꯄ ꯃꯇꯝꯗ ꯐꯥꯒꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯐꯥꯒꯤ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤ ꯋꯥꯗꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯒꯤ ꯂꯥꯌꯦꯟ ꯍꯥꯏꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯁꯦ ꯐꯤ ꯑꯃꯗ ꯂꯥꯌꯦꯟ ꯇꯥꯏꯕꯗꯧꯅ ꯃꯌꯥꯏ ꯊꯪꯕꯗ ꯂꯥꯌꯦꯟ ꯇꯥꯏꯕꯗꯧꯅ ꯇꯥꯏꯗꯨꯅ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯇꯥꯏꯗꯨꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯐꯥꯒꯤ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯅꯣꯛꯄ ꯉꯝꯍꯜꯂꯤ ꯐꯥꯒꯤ ꯄꯥꯝꯗꯕ ꯐꯥꯒꯤꯗ ꯅꯣꯛꯇꯕ ꯉꯝꯕ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯪꯁꯥꯔꯁꯤꯗ ꯊꯥꯖꯗꯦ ꯐꯥꯒꯤ ꯇꯧꯕ ꯍꯩꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯅꯗꯤ ꯇꯥꯡꯉꯤ ꯑꯩꯗꯤ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯅꯣꯛꯅꯤꯡꯕꯁꯦ ꯁꯤꯒꯨꯝꯕ ꯃꯤꯁꯤꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯇꯥꯡꯉꯤ ꯃꯁꯥꯗ ꯄꯤꯊꯣꯔꯛꯄ ꯒꯨꯟ ꯑꯃ ꯌꯥꯎꯗꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦ ꯑꯣꯏꯊꯣꯛꯇꯦ ꯑꯁꯤꯒꯨꯝꯕ ꯐꯥꯒꯤ ꯑꯁꯤꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯜ ꯑꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯏꯔꯛꯄ ꯑꯏꯕ ꯀꯌꯥ ꯃꯥꯂꯦꯝꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯑꯣꯏꯅꯗꯤ ꯐꯥꯒꯤꯒꯤ ꯏꯍꯨꯜ ꯌꯥꯎꯕ ꯏꯕ ꯑꯏꯕꯒꯤ ꯃꯁꯤꯡꯁꯦ ꯄꯪꯌꯥꯝ ꯌꯥꯝꯗꯦ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯐꯝꯄꯥꯛ ꯂꯤꯂꯥꯗ इहान हानबदा अखोगी असंब मणिपुर साहित्य इतिहास आदिकाल है हाय मध्यकाल है हाय वर्तमान काल है हाय हुजुजुक ओरिबनी वर्तमान काल सिना अदुबु आदिकाल दा नतबा आदिकाल की मतमददी फागी सुगाई से कया होय मोरांगी खंबा थोइबिगी अदुंबा लीला उलंबा
ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅ ꯂꯤꯂꯥꯒꯤ ꯖꯒꯠꯇ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯤꯑꯣꯏꯕꯁꯦ ꯅꯣꯛꯄ ꯃꯈꯩ ꯅꯣꯛꯍꯜꯂꯨꯔꯀꯥꯟꯗ ꯀꯣꯟꯊꯪꯗ ꯏꯀꯥꯏꯔꯛꯄ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯤꯅ ꯑꯩꯅ ꯆꯨꯝꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯏꯕꯁꯦ ꯂꯥꯛꯈ꯭ꯔꯦ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯃꯍꯥꯛꯅ ꯏꯕ ꯂꯤꯂꯥ ꯈꯖꯤꯛꯇꯪ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯔꯝꯒꯦ ꯃꯅꯤ ꯃꯃꯧ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯏꯈ꯭ꯔꯦ ꯑꯣꯖꯥꯅ ꯂꯤꯂꯥꯒꯤ ꯖꯒꯠꯇꯅꯤ ꯑꯗꯨꯒ ꯁꯩꯔꯦꯡꯗꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯊꯥꯔꯒ ꯏꯈꯤꯕ ꯀꯕꯤꯁꯦ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯏꯕ ꯑꯃꯈꯛꯇꯪꯁꯨ ꯄꯟꯖꯔꯝꯒꯦ ꯃꯥꯒꯤ ꯆꯤꯡ ꯀꯥꯁꯤ ꯉꯁꯤꯗꯤ ꯍꯥꯏꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯦ ꯈꯟꯅꯔꯝꯕ ꯃꯌꯥꯝ ꯆꯥꯟꯅꯔꯛꯄ ꯐꯖꯕ ꯐꯤꯔꯣꯟ ꯁꯦꯠꯄ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯥꯕ ꯑꯗꯨꯒ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯑꯁꯤꯕꯨ ꯑꯁꯨꯛ ꯐꯖꯕꯔꯅꯦ ꯇꯥꯎꯅ ꯁꯤꯕꯨ ꯆꯥꯍꯧꯔꯣ ꯉꯁꯤꯗꯤ ꯁꯦꯠꯍꯧꯔꯣ ꯐꯖꯕꯇ ꯁꯦꯠꯍꯧꯔꯣ ꯀꯥꯏꯅ ꯃꯥꯅ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯃꯊꯦꯟꯒ ꯆꯥꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯅꯕꯗோ ꯑꯗꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯈꯛꯇꯁꯤꯗ ꯃꯥꯅ ꯎꯕꯗꯧꯅ ꯃꯥꯅ ꯏꯔꯝꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥꯗꯅ ꯑꯦꯂꯥꯡꯕꯝ ꯗꯤꯅꯃꯅꯤꯒꯤ ꯌꯥꯝꯅ ꯏꯈ꯭ꯔꯦ ꯑꯣꯖꯥꯁꯦ ꯂꯥꯏꯔꯤꯛ ꯅꯤꯐꯨꯒꯤ ꯃꯊꯛꯇ ꯐꯣꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯅ ꯄꯥꯖꯒꯗꯧꯔꯤꯕ ꯀꯦꯒꯦ ꯃꯈꯣꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯅ ꯗꯤ ꯃꯤꯡꯊꯣꯟꯁꯤꯃꯛ ꯇꯥꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯀꯦꯒꯦ ꯃꯈꯣꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯀꯦꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯎꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯥꯅ ꯏꯔꯤꯕꯁꯤꯗ ꯐꯖꯃꯟꯈꯤꯗꯅ ꯈꯟꯒꯠꯆꯔꯒ ꯄꯥꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯋꯥꯔꯤ ꯃꯆꯥ ꯁꯩꯔꯦꯡ ꯎꯄꯟꯌꯥꯁ ꯅꯩꯅꯕꯗ ꯈꯨꯠ ꯊꯥꯔꯝꯕ ꯑꯏꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜꯁꯤꯡꯗ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕꯒꯤ ꯃꯁꯛ ꯑꯗꯒꯤ ꯁꯦꯇꯥꯔꯤꯀꯦꯜ ꯇꯣꯟ ꯌꯥꯎꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯁꯛ ꯎꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯐꯥꯒꯤ ꯄꯨꯕ ꯁꯤꯆꯨꯋꯦꯁꯟ ꯁꯦꯝꯒꯠꯄꯗ ꯐꯥꯒꯤꯒꯤ ꯏꯍꯨꯜ ꯀꯌꯥ ꯌꯥꯎꯕ ꯊꯦꯡꯅꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯑꯉꯟꯕ ꯐꯥꯒꯤꯒꯤ ꯆꯥꯡꯅ ꯍꯦꯟꯅ ꯆꯠꯂꯝꯂꯕꯁꯨ ꯑꯊꯦꯡꯕ ꯃꯇꯝꯗꯗꯤ ꯏꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗꯗꯤ ꯁꯤꯝꯕꯣꯜ ꯑꯃꯗꯤ ꯁꯥꯇꯥꯌꯔ ꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯏ ꯉꯁꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯦꯂꯥꯡꯕꯝ ꯗꯤꯅꯃꯅꯤꯅ ꯁꯤꯝꯕꯣꯜ ꯑꯃꯁꯨꯡ ꯁꯥꯇꯥꯌꯔꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯏꯔꯝꯕꯒꯦ ꯁꯤꯖꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯅꯁꯨ ꯈꯪꯕꯤꯒꯅꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯒꯦ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯤꯡ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯄꯥꯂꯣꯟ ꯂꯩꯄꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯌꯦꯜ ꯂꯣꯏꯁꯪꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯥꯡꯂꯦꯟꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯃꯩ ꯄꯥꯟꯕ ꯑꯃ ꯄꯥꯏꯔꯛꯄ ꯌꯥꯏ ꯅꯣꯡ ꯏꯃꯪ ꯃꯪꯈꯤꯗꯅ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗ ꯑꯈꯥꯛ ꯑꯔꯥꯎ ꯑꯃ ꯇꯥꯈꯤ ꯗꯤꯒ꯭ꯔꯤ 19 ꯁꯦꯜꯁꯤꯌꯁꯀꯤ ꯑꯃꯦꯡꯕ ꯃꯩꯁꯥ ꯊꯣꯛꯍꯟꯕ ꯃꯃꯤꯠ ꯑꯃꯈꯛꯁꯨ ꯐꯥꯛꯈꯤ ꯀꯥꯡꯗ꯭ꯔꯨꯝ ꯃꯆꯥ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯅꯤꯃꯛ ꯏꯇꯨꯝ ꯍꯦꯛ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯛꯄ ꯃꯇꯥꯡ ꯑꯣꯏꯅ ꯏꯇꯨꯝ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯕ ꯃꯇꯥꯡ ꯑꯣꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯅꯥꯍꯦ ꯈꯣꯜꯂꯥꯎꯅ ꯄꯨꯟꯄꯦꯛ ꯆꯤꯛꯄ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ ꯋꯥꯌꯦꯟꯁꯪ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯧꯀ꯭ꯔꯤꯒꯤ ꯃꯅꯤꯡꯗ ꯆꯛ ꯀꯌꯥꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯃꯤꯠ ꯑꯅꯤ ꯆꯦꯠꯅ ꯄꯨꯟꯕꯤ ꯒꯟꯙꯥꯔꯤꯒꯨꯝ ꯃꯈꯨꯠ ꯑꯣꯏꯗ ꯁꯦꯔ ꯐꯂꯥ ꯄꯥꯏꯕꯤ ꯌꯦꯠꯇꯅ ꯃꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯂꯕ ꯊꯥꯡꯁꯥꯡ ꯑꯃ ꯍꯥꯏꯒꯠꯇꯨꯅ ꯀꯜꯀꯤ ꯆꯤꯡꯉꯨꯒꯨꯝ ꯄꯥꯏꯕꯤ ꯅꯨꯡꯉꯧꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯃꯁꯥ ꯈꯔ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯏ ꯃꯨꯔꯇꯤꯒ ꯁꯪꯂꯦꯟꯒ ꯁꯪꯂꯤꯕ ꯂꯩꯄꯥꯛ ꯃꯆꯥ ꯑꯌꯥꯝꯕ 8ꯀꯤ ꯋꯥꯡꯃꯗ ꯊꯪꯅꯕ ꯀꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯁꯇꯤꯁ ꯗꯦ ꯄꯥꯂꯣꯟ ꯀꯟꯅ ꯇꯧꯔꯤ ꯍꯦꯚꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯀꯟꯅ ꯂꯧꯅꯔꯤ
VIP singini murti ado sana na leklanggle sak kaya dagi leblaklabani tapna luktharaga thanga phalaga makhong manakta thami mamit pulliba angauba phi adu makhut anina tunglomda lam duna tapna kisi thui thuki ki khiba kisini adungai kuimella duna kisi tat khramale phana kuina hone kisi adungai kuimella dana kisi da ta khramale haba pajari se aina ngakpi gani phana kuina hone sakaya kaklak traba khujinna handuna siktana maduda uchinna chinna thokpa yabani mamit tabli pangthorai ahingni nungthilni lepangamde numit taret pokpagum ngalami yamanba aduga manungdadi mapandana loisangdagi khajiktang lapkhibada ahingi pungmammambadu hauraga sandokri Mutina panglap lapna yengsil ludare mikhunga phalaga thanga ugi nungthang thamiba mez aduda thanamlaga muti devi tapna thoklai manungdagi thong thilak patabada chokridar ahal aduna yumbi marumda amukasu haige tawramba ligli ase pido sat chingsinduna paisilaga leiduna yengsilu khonjel tanaba mingsel nate manungi motina ingita so hangdo ma thoklake haire chokidana yade mangak hairaga hankhige tawi motina manungdagi mana namadagi horabai lokthoklaga pige ingit tawi nama khakna kaidona dauriba thagokpa marakta sonkhibado motina tai animak lokthoklaga utli chokridar changsilai so achobadu hangdoi sirikini salamdaida hanglui arupa nateko murti sakham hanjilaga mangai ni naron thoktra nangbo murti nokphet tawraga mangai ni nana dipangde ko murti machin paitak mangai ni namitu di umale ne murti mamit kuplaga mangai niglei ni thong hek hangdokpada murti thogle mangonda sor asangba ama hondoklaga amuktang tingli yangli rei maikai ohum koina hairap yengluraga nongthaklomda yengkhalai ningthau turel urei khajik noklami sirigi ahan bathak kumtharamdaida ngasaidagi ngakna yenglakliba Saukidana ligli lokthok na hanglai ibe manangbu kanano ibe manatap na lesilaktuna khajik momon tawi aduga manunglomda mana leplamba mafam adomda khudombina hairap thilai Saukidana adomda yengsilubada arepadu leiramdare Saukidar ahallado swai lawi sensilui leiramdare Mez mathag aduda mipun phi adudi laiba ui aduga khubi long na chiktuna khanba ngamlamdare Saukidar ahal pai duna sienkhre asaubo hol aduda changge tawbane mapi marol do hairap pienglaga tupi aphanbi upa makhoi marina amuk thingle tanba makti tan thoraktre launa haihande tupi amana mana kongda haihali lona tahana angau bidu chalhore ha tupi mamit langkhatle hochin khiduna sapdan da lepaga secretary da tammai mangkhre secretary na mantri tonda tai pukhre mantri tona mantri aida muhaire chongkhre mantri aina mantri tonda tammai thaikhre mantri hana mamit mana khangsing singi chaglukka laga utukki da paisinki ngahak phamina duna pau tami satuna yengminarui thanga phalga da mangairame mit punphi adusu ise segairam badona tawre mez mapanda
ꯃꯦꯖ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯌꯥꯊꯪ ꯇꯥꯎꯊꯩ ꯂꯩꯊꯛ ꯂꯩꯈꯥꯒꯤ ꯂꯩꯅꯨꯡꯒꯤ ꯇꯦꯡꯒꯣꯜ ꯑꯍꯨꯝꯗ ꯄꯨꯡꯖꯥꯎ ꯊꯤꯜꯂꯤ ꯆꯩꯅ ꯊꯤꯜꯂꯨꯔꯒ ꯃꯍꯨꯝꯗꯒꯤ ꯈꯣꯌꯥꯝ ꯄꯥꯏꯊꯣꯔꯛꯏ ꯃꯥꯏꯀꯩ ꯃꯥꯄꯜꯃꯛꯇ ꯁꯟꯗꯣꯛꯇꯨꯅ ꯄꯧ ꯅꯝꯕ ꯍꯧꯏ ꯑꯎꯞꯄ ꯎꯅꯥ ꯂꯣꯡꯉꯤ ꯑꯔꯣꯡꯕ ꯎꯅꯥꯅ ꯎꯞꯄꯤ ꯁꯝꯅꯥꯅ ꯈꯦꯠꯇꯨꯅ ꯊꯤꯕꯅꯤ ꯉꯞꯂꯞ ꯇꯧꯕ ꯐꯥꯎꯕ ꯊꯦꯡꯅꯗꯦ ꯄꯥꯈꯠꯈ꯭ꯔꯕ ꯃꯨꯔꯇꯤ ꯁꯪꯕ ꯑꯗꯨꯅꯗꯤ ꯇꯁꯦꯡꯅ ꯎꯍꯧꯏ ꯃꯨꯔꯇꯤ ꯑꯗꯨ ꯑꯁꯦꯡꯕ ꯁꯥ ꯀꯩꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪꯂꯣꯝꯗ ꯇꯞꯅ ꯀꯥꯏꯗ ꯆꯠꯈꯤꯕ ꯋꯥꯔꯤ ꯄꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯋꯥꯔꯤꯁꯤꯒꯤꯗ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯤꯔꯝꯂꯤꯕ ꯑꯣꯖꯥꯅ ꯄꯤꯕꯤꯔꯝꯂꯤꯕꯁꯤ ꯑꯃꯨꯛꯇꯪꯒ ꯌꯥꯝꯅ ꯇꯞꯇꯕꯤꯗ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯈꯔꯁꯨ ꯂꯩꯖꯩ ꯄꯨꯝꯅꯃꯛꯅꯗꯤ ꯈꯪꯕꯤꯕꯁꯨ ꯑꯅꯝꯕꯅꯗꯤ ꯑꯣꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯕꯨ ꯑꯩꯍꯥꯛ ꯈꯤꯇꯪꯗꯤ ꯁꯟꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯅ ꯊꯥꯔꯤꯁꯦ ꯌꯥꯡꯂꯦꯟ ꯊꯋꯥꯟꯃꯤꯆꯥꯛ ꯃꯃꯩ ꯄꯥꯟꯕ ꯑꯃꯅ ꯄꯥꯏꯔꯛꯄ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯅꯤꯁꯤꯒꯤ ꯗꯤꯐꯔꯦꯟꯁꯁꯦ ꯑꯍꯥꯟꯕꯗꯅ ꯋꯥꯌꯦꯜ ꯂꯣꯏꯁꯪꯁꯤꯗꯗꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯕ ꯃꯐꯝꯅꯤ ꯃꯤ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯥꯡꯗ꯭ꯔꯨꯝ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯑꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ ꯍꯥꯏꯅ ꯀꯥꯡꯗ꯭ꯔꯨꯝ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯁꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯅꯤꯃꯛ ꯏꯇꯨꯝ ꯍꯦꯛ ꯇꯨꯝꯗꯕ ꯃꯥꯡꯊꯔꯛꯄ ꯑꯣꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯄ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯅꯥꯍꯦ ꯈꯣꯜꯂꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯁꯤ ꯅꯥꯍꯦ ꯈꯣꯜꯂꯥꯎ ꯍꯥꯏꯅ ꯃꯥꯅ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯎꯠꯂꯤꯕꯅꯤ ꯑꯗꯨꯅ ꯄꯨꯝꯆꯤꯛ ꯆꯤꯛꯄ ꯍꯧꯔꯛꯄꯗ ꯋꯥꯌꯦꯜꯁꯪ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯧꯀ꯭ꯔꯤꯒꯤ ꯃꯅꯤꯡꯗ ꯆꯥꯛ ꯀꯌꯥꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯍꯥꯏꯁꯦ ꯆꯥꯛ ꯑꯩꯗꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯆꯥꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩ ꯆꯥꯛ ꯍꯌꯥ ꯆꯥꯛ ꯂꯥꯡꯕ ꯆꯥꯛ ꯈꯨꯅꯨꯡ ꯆꯥꯛ ꯃꯔꯤꯁꯦ ꯂꯤꯁꯤꯡ ꯑꯃꯃꯝꯅ 1000 ꯏꯌꯥꯔꯁꯅ ꯁꯥꯕ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯀꯤ ꯋꯥꯌꯦꯜꯁꯪꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯕꯤꯅ ꯑꯏꯕꯅ ꯊꯥꯔꯝꯃꯤꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯤꯕ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯕ ꯆꯥꯛ ꯀꯌꯥꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤꯁꯦ ꯃꯃꯤꯠ ꯑꯅꯤꯁꯤꯅ ꯄꯨꯟꯕꯤꯁꯤ ꯒꯟꯙꯥꯔꯤꯒꯨꯝ ꯍꯥꯏꯕꯗꯤ ꯆꯥꯝꯃ ꯄꯣꯛꯄꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯆꯥꯝꯃ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔ ꯁꯤꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯥꯜꯂꯝꯒꯗ꯭ꯔꯥ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯃꯍꯥꯛ ꯃꯃꯤꯠ ꯇꯥꯡꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯃꯤꯠ ꯇꯥꯡꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯃꯤꯠ ꯇꯥꯡꯉꯒꯗꯤ ꯑꯩꯁꯨ ꯈꯨꯝꯒꯅꯤ ꯍꯥꯏꯗꯅ ꯁꯇꯤ ꯒꯟꯙꯥꯔꯤꯅ ꯈꯨꯝꯈꯤꯕ ꯑꯗꯨꯒꯤ ꯒꯟꯙꯥꯔꯤꯒꯤ ꯃꯤꯈꯨꯝꯗꯣ ꯑꯗꯨꯕꯨꯅꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯋꯥꯌꯦꯜꯁꯪꯒꯤ ꯁ꯭ꯇꯦꯆꯨ ꯑꯣꯏꯔꯤꯕ ꯆꯥꯛ ꯀꯌꯥꯗꯩ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤꯒ ꯆꯥꯡꯗꯝꯅꯔꯤꯁꯦ ꯑꯗꯒꯤ ꯃꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯂꯕ ꯊꯥꯡꯁꯥꯡ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯀꯜꯀꯤ ꯆꯤꯡꯉꯨꯒꯨꯝ ꯀꯜꯀꯤ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯅꯤ ꯁꯛꯇꯤ ꯂꯩꯕꯤꯅꯤ ꯁꯛꯇꯤ ꯂꯩꯕꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯆꯨꯝꯕꯅ ꯋꯥꯌꯦꯜ ꯇꯧꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯜꯀꯤ ꯑꯗꯨꯅ ꯆꯤꯡꯉꯨꯒꯨꯝ ꯍꯥꯏꯗꯤ ꯆꯤꯡꯉꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩ ꯔꯣꯟꯗ ꯂꯥꯏꯕꯨ ꯏꯁꯣꯔꯕꯨ ꯆꯤꯡꯉꯨ ꯀꯧꯏ ꯌꯥꯝ ꯁꯛꯇꯤ ꯂꯩꯕ ꯏꯁꯣꯔ ꯑꯗꯨꯅ ꯅꯨꯡꯉꯧꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯃꯁꯥ ꯈꯔ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯏ ꯁꯤꯅ ꯃꯥꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯂꯦꯡꯍꯜꯂꯛꯏꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯁꯦ ꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯍꯟꯕꯁꯦ ꯑꯏꯕꯁꯤꯒꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯁꯨꯝ ꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯈꯨꯠꯏꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯔꯦ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯁꯇꯤꯁ ꯗꯦꯗ ꯄꯥꯂꯣꯟ ꯀꯟꯅ ꯇꯧꯔꯒ ꯍꯦꯚꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯀꯥꯏꯅ ꯍꯥꯏꯔꯤꯀꯥꯁꯦ ꯃꯥꯒꯤ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯨꯔꯇꯤ ꯑꯗꯨ ꯆꯥꯟꯅꯅ ꯂꯦꯡꯂꯛꯂꯦ ꯀ ꯍꯥꯏꯔꯤꯕ ꯀꯩꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯉꯁꯤꯒꯤ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯁꯦ ꯊꯤꯕ ꯈꯪꯉꯛꯇ꯭ꯔꯗꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯨꯔꯇꯤꯗꯣ ꯆꯠꯍꯟꯈ꯭ꯔꯕ ꯃꯥꯅ ꯖꯪꯒꯜꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯦ ꯃꯁꯤꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤꯗ ꯉꯁꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯤꯕ ꯑꯗꯩ ꯀꯔꯞꯁꯟꯅ ꯊꯜꯂꯕ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ ꯇꯧꯔꯛꯏꯕꯁꯤ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯦꯔꯦꯠ ꯑꯃꯗ ꯂꯩꯔꯛꯏꯁꯦ ꯑꯣꯖꯥꯅ ꯏꯗꯅ ꯁꯨꯝ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩꯈꯣꯏ ꯃꯁꯤ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯅ
asumai tawba nunggi central idea do ehangna khajitang kaino aina khangjaba makai aina hangatchabani ado masida mathangda ehangna kaino ai bagi maramda khajitang ai imau ibema romita na pibirakpa marik chumlaba wafam khitanga loijadringaida ehak thamjage ai bagi maming elangbam dinamani pokpana December gi tang 35 thangja numit ing sok 1990 da elang khangpokpi hariba lamdam aduda pokphamni leifhamna singjamai leisangthem leikai imphal da apokpana elangbam kulachandra kawi apokpina haisnam ningon elangbam ongbi nandamukhi devi ni loina bigi mingna Dr. Yumnam Ibihabi Devi ni mahaksu laikhidre laigi khoya da laikre machanupi ama khak poksabadusu laikhidre machanupa ama huji huji lai yum pudana yum leihori aduga machanupa adugi mingna Dineshor ado mahegi thakna MA Hindi Sikhan Parangat Difilni ada sinphamdi akhoi ojagi lambi da chatpadagi di professor haibadi university ki thak phawbada ai bagi maram da khara dang saknai raba ai ba elangbam dinamani sing manipur gi khori rol gi pukaida lairik marang kaina khudol tawramba ai bani mahakna khori rol gi masal ayambada saireng wari macha wari piktru drama novel nainabagi lamda khutharam batana masak naiba handokloi amasuni mahaki khuigi topa masak amadi mahaki phagi gi hul ningthina haiba ngambasini manipur gi khorironda phagi gi ningthorel ni haina sak sonariba jisi tongbra gi hek mathangda laikhiba phagi gi machubu khorirolda sangba ngamkhiba aibadi elangbam dinamani ni mahakna nainabagi lamda marang kaina mapung phana changchili aiba sina samagi asoiba aranba asi sum thoktuna mioibagi marakta hena phajaba mari tham duna nungai yaifaba chakhatpa samaj ama pamjakhiba humanist amani aiba se hujik phawbada handok patharaga lairik ni phogi mathakta phongkhre lairik oina phongdriba khara amasu leiri masida sunatana tha ahum khudingi puthokpa sahitya gi pause phongdasu mahakna khutharami aduna aduda taye di akoina wahida maitaina yam sijanaba adataye haibado adugi se phongdu su yamna nokningba ihun chenba apikpa wari matam sangna changnaina haptuna lakhibani aduna ojasi chahi December gi tang 13 1990 gi thangja numisida oja taibangda khongda biraklaga December gi tang ahum 2019 gi ningthawgaba numita taibangpal thadokhiba numitna masida oire ojana translation da su khut phajana tharami aduna mana tyak patra andhaya yug adagi hayawardan asina singba sahitya academy translation asugumba mana kaya phangkhraba asugumba larik mayam amasu ojana khut thabirami aduna asida natana award phangkhraba sahitya kala academy award phangkhraba 1982 da short story da Manipur State Kala Academy award phangkhraba aduga literature short story da 1985 da su best humorous playwright ki AIR Delhi na su 1993 da award pikhraba sahitya academy translation prize Delhi na su 1994 da sahitya gi academy translation prize phangkhraba Sahitya Ratna of Manipur Sahitya asugumba Sahitya Ratna Parishad Imphal na su 2007 da NPN Sahitya mana of Manipur Sahitya Simiti Thawal gi su 2013 da Jamini Sundar Goha Gold Medal Manipur Sahitya Parishad na su 2015 da
State Award for Literature by Manipur Government asu 2015 da asumhaina magi short story mayam kharadang maming panjarabada thaklabi ai thaklabi sidi ma film su drama su ujahre morambi angaubi adagi tinkhak lei tinkhak lei ai di tinkhak ai di pai badang pano adugumba lei aduna 1977 da pistol ama kunda lei ama larik sidang oina pathok sarage awarded sahiत्य academy award 1982 da aduga imai suni taura sinu hanghang 1983 da awarded manipuri sahiत्य kala academy award su phangkhre 1985 da mantra jantra tantra 1986 da aduga lairel marimbong sina 1991 da ana kege makhongda certificate pajakribado 1995 da aduga 1997 da lai kisi aduga 2000 da na ipak aduga 2011 da na kanoni literary criticism Manipur Sahiत्य amasung Sahiत्य 1996 da khwairakpam chawbagi nainabase sina 1972 da Dr. Kamal gi nainabana 1976 da asumna Manipur gi kano samaj sida ojana angamba hek achangba leitana mahaki puthokraba lairik sing ayakna mafam asida uchari sida dum ayakna tension jarage yamna nungaijai imana wari macha adu pabibagi aduga akoina masigi feature tawjariba mingoina panjarabada elangbam dinamani gi photo asi ai amtang chawtho hanjarake aduga akoi mayam akoi gi tribute akoi gi nungsiba utminnasi lai oikraba magi damakta minute amatang tuminna laiminasi haina haizage matang asida akoigi yengiriba listeners gi question comment lokhatjage lokhatringi mamangda hujik share tawjariba akoina document asi photo asida magi imanasu panbikiba mayamdu yengkhatpiyu sahityacademy.gov.in da langbam dinamani sing haidana pdf ama public ta adum mayamna phanggadaba document ni masida aiba gi writer sigi maramda yamna phajana cover tauba document ni dagi magi work sing magi contribution dagi photo mayam su sida ubigani sida yamna nungsiba picture ama mogi family gi picture angang oiringai gi aigina iche dineshwari si legidre akoi little flower da taminarakpani
ꯃꯥꯅ ꯑꯩꯒꯤ ꯁꯤꯅꯤꯌꯔ ꯑꯣꯏꯕ ꯌꯥꯝꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ ꯑꯩ ꯏꯁꯥꯃꯛꯅ ꯔꯥꯏꯇꯔ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯎꯖꯈꯤꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯔꯒ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕ ꯔꯥꯏꯇꯔꯅꯤ ꯏꯃꯥ ꯏꯕꯦꯝꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯐꯣꯇꯣ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯁꯦꯌꯔ ꯇꯧꯈꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯗꯒꯤ ꯃꯥꯒꯤ ꯏꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯈꯠꯄꯤꯌꯨ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯊꯤꯒꯠꯄꯤꯔꯒ ꯄꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯒꯤ ꯄꯤꯛꯆꯔꯅꯤ ꯃꯁꯤ FICCI ꯑꯣꯗꯤꯇꯣꯔꯤꯌꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ 1983ꯗ ꯐꯪꯈꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯈꯤꯕ ꯃꯌꯥꯝꯁꯤꯗ ꯄ꯭ꯂꯦ ꯑꯣꯏꯅ ꯁꯟꯗꯣꯛꯈꯤꯕ ꯑꯗꯒꯤ ꯄꯣꯏꯇ꯭ꯔꯤ ꯔꯦꯗꯤꯑꯣ ꯄ꯭ꯂꯦ ꯑꯣꯏꯅ ꯁꯟꯗꯣꯛꯈꯤꯕ ꯅꯣꯚꯦꯜ ꯑꯣꯏꯅ ꯏꯕ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯣꯏꯅ ꯏꯕ ꯃꯌꯥꯝ ꯀ꯭ꯔꯤꯌꯦꯁꯟꯁꯦ 40 ꯍꯦꯟꯕ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯣꯏꯈꯤꯕꯅꯤ ꯑꯦꯁꯦ ꯑꯗꯒꯤ ꯏꯚꯟ ꯁꯀ꯭ꯔꯤꯞ ꯐꯥꯎꯕ ꯌꯥꯎꯅ ꯏꯈꯤꯕ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯦ 1940ꯗ ꯄꯣꯛꯄꯅꯤ 1959ꯗ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟ ꯇꯧꯔꯒ 1966ꯗ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯐꯣꯡꯈꯤꯕ ꯑꯗꯨꯒ 1969ꯗ ꯑꯒ꯭ꯔꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯕꯒꯤ ꯄꯕ꯭ꯂꯤꯁ ꯐꯥꯔꯁ ꯕꯨꯛꯁꯦ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗ ꯐꯣꯡꯈꯤꯕ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯃꯁꯤꯒꯤ ꯗꯣꯀꯨꯃꯦꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯏꯕꯤꯕꯔꯒ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯊꯤꯒꯠꯂꯒ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯎꯠꯆꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯋꯥꯔꯦꯡ ꯑꯁꯤ ꯄꯥꯕꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯑꯥꯔꯊ꯭ꯔꯗꯤ ꯈꯔ ꯍꯟꯕꯤꯈ꯭ꯔꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯄꯜꯂꯛꯄꯗ ꯆꯣꯡꯈ꯭ꯔꯦꯒ ꯍꯥꯏꯗꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯌꯨ ꯏꯃꯥ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯥꯔꯤꯑꯣꯗꯨꯗ ꯊꯥꯔꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯩ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯐꯖꯔꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯑꯣꯏꯕꯁꯦ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯗꯣ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯗꯩꯗꯨꯗ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯃꯊꯪ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯣꯜꯂꯒ ꯃꯥꯗꯤ ꯆꯠꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯑꯃꯨꯛꯇ ꯁꯤꯔꯤꯌꯦꯜꯗꯨꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯥꯔꯤꯁꯦ ꯇꯨꯄꯤ ꯃꯃꯤꯠ ꯂꯪꯈꯠꯂꯤ ꯇꯨꯄꯤ ꯃꯃꯤꯠ ꯂꯪꯈꯠꯄ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗꯤ ꯃꯥꯡꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯤꯝꯕꯣꯜꯗꯨꯗꯤ ꯃꯤ ꯑꯣꯏꯕ ꯃꯤꯁꯨ ꯅꯠꯇꯦꯕ ꯑꯩꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯆꯨꯗꯨꯕꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯩꯅꯨꯡꯗ ꯂꯩꯕ ꯏꯁꯣꯔꯒꯨꯝꯕꯅꯦꯕ ꯏꯁꯣꯔꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯆꯨꯝꯕꯁꯦ ꯖꯁꯗꯨꯅ ꯃꯥꯏ ꯃꯃꯥꯡꯗ ꯊꯝꯃꯀꯥꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯅꯃꯛꯁꯦ ꯖꯁꯗꯨꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯆꯠꯍꯟꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯩꯗꯨ ꯏꯍꯥꯟ ꯍꯥꯟꯕꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯂꯥꯎꯅ ꯉꯥꯡꯅꯨ ꯑꯣꯏꯅ ꯃꯅꯥꯀꯣꯡꯗꯨꯗ ꯆꯧꯀ꯭ꯔꯤꯗꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯆꯧꯀ꯭ꯔꯤꯗꯥꯔꯗꯨꯅ ꯍꯣꯠꯆꯟꯈꯤꯗꯨꯅ ꯁꯥꯕꯙꯥꯟꯗ ꯂꯦꯞꯂꯒ ꯍꯥꯏꯗꯤ ꯃꯥꯗꯨ ꯑꯆꯧ ꯑꯄꯤꯛꯄ ꯑꯅꯤꯁꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯅꯤ ꯃꯥꯅ ꯁꯥꯕꯙꯥꯟꯗ ꯂꯦꯞꯂꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯝꯃꯩꯌꯦꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯥꯡꯈ꯭ꯔꯦꯗꯤ ꯉꯁꯥꯏꯒꯤ ꯃꯥꯡꯕ ꯌꯥꯗꯕ ꯄꯣꯠꯇꯣ ꯂꯩꯔꯝꯗꯕꯗꯨꯗ ꯑꯗꯩꯗꯨꯗꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯗꯤ ꯑꯃꯨꯛ ꯃꯟꯇ꯭ꯔꯤꯇꯣꯟ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯟꯇ꯭ꯔꯤꯗꯣ ꯃꯤꯅꯤꯁꯇꯔꯗꯨꯗ ꯂꯥꯛꯏꯅꯦꯕ ꯂꯥꯛꯄꯁꯤꯗ ꯃꯥꯡꯈꯤꯕꯗꯣ
ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯗꯤ ꯃꯤꯅꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯗꯅ ꯃꯥꯡꯈꯤꯕꯒ ꯄꯨꯈꯤꯕꯒꯗꯤ ꯑꯗꯨ ꯋꯥꯍꯩꯁꯦ ꯑꯣꯟꯊꯣꯔꯛꯑꯀꯥꯟꯗ ꯃꯤꯅꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯤꯑꯣꯏꯕꯁꯤꯅ ꯇꯣꯉꯥ ꯀꯀꯥ ꯇꯧꯔꯛꯏꯕ ꯀꯩꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯃꯥꯅ ꯎꯠꯄꯅꯤ ꯑꯗꯨꯒ ꯋꯥꯍꯩꯁꯦ ꯀꯩꯁꯥꯝꯄꯥꯠꯇ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯁꯥꯕꯤ ꯑꯃꯒ ꯄꯥꯈꯪ ꯑꯃꯒ ꯅꯛꯅꯅ ꯆꯠꯍꯧꯔꯦꯌꯦ ꯁꯥꯏꯀꯜ ꯑꯅꯤꯗꯣ ꯂꯧꯁꯤꯟꯅꯗꯅ ꯇꯨꯏꯌꯦꯌꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯌꯧꯔꯀꯥꯟꯗ ꯖꯤꯞꯅ ꯇꯛꯈꯥꯏꯔꯒ ꯂꯩꯇꯦꯅ ꯑꯗꯨꯗ ꯖꯤꯞꯅ ꯇꯛꯈꯥꯏꯔꯤꯗꯨ ꯏꯆꯥꯅꯦꯅ ꯋꯥꯟꯊꯕ ꯃꯃꯥ ꯌꯥꯎꯔꯤꯕꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯁꯤꯗ ꯁꯣꯏꯕꯗꯣ ꯑꯗꯣ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯟꯇ꯭ꯔꯤ ꯇꯣꯟꯗ ꯍꯥꯏꯔꯛꯏ ꯃꯟꯇ꯭ꯔꯤ ꯇꯣꯟ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯄꯤꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯅꯤꯁꯇꯔꯗ ꯑꯣꯏꯔꯁꯨ ꯈ꯭ꯋꯥꯏꯒꯤ ꯑꯆꯧꯕ ꯃꯟꯇ꯭ꯔꯤꯁꯨ ꯅꯠꯇ꯭ꯔꯤ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯈ꯭ꯔꯦꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯗꯩ ꯃꯟꯇ꯭ꯔꯤ ꯇꯣꯟ ꯑꯃꯨꯛ ꯚꯥꯞ ꯏꯇꯥ ꯇꯥꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯃꯥꯡꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗꯅ ꯃꯟꯇ꯭ꯔꯤ ꯌꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯦ ꯆꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯗꯨ ꯆꯣꯡꯕ ꯑꯃꯨꯛ ꯉꯝꯍꯜꯂꯤꯕ ꯑꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯍꯟꯗ ꯑꯃꯨꯛ ꯇꯝꯃꯔꯦ ꯆꯣꯡꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯃꯥꯡꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯑꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯍꯟꯗ ꯑꯃꯨꯛ ꯇꯝꯃꯦ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯍꯥꯏꯕꯗꯤ ꯆꯤꯞꯇꯨꯗꯅꯤ ꯊꯩꯈ꯭ꯔꯦ ꯊꯩꯈꯤꯕ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯔꯒ ꯊꯩꯈꯤꯕꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯗ ꯑꯥꯏꯗꯤꯌꯥꯁꯤꯗ ꯃꯤꯁꯤꯡꯁꯤꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯆꯨꯝꯕ ꯋꯥꯗꯨꯗꯤ ꯅꯠꯇ꯭ꯔꯕꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯑꯏꯕꯅ ꯃꯟꯇ꯭ꯔꯤ ꯑꯍꯟ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯩꯗꯤ ꯃꯥꯅ ꯉꯁꯥꯏꯒꯩ ꯆꯥꯔꯨꯔꯤꯕ ꯊꯛꯎꯔꯤꯕ ꯀꯩꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯥꯗꯤ ꯄꯪꯊꯗꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀ ꯇꯨꯝꯅꯤꯡꯉꯛꯄ ꯃꯇꯥꯡꯗꯨꯅꯦꯕ ꯃꯥꯅ ꯎꯠꯂꯤꯁꯦ ꯑꯗꯩꯗ ꯉꯁꯥꯏ ꯄꯣꯠ ꯑꯃ ꯃꯥꯡꯈꯤꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯂꯣꯏ ꯁꯤꯡꯉꯀꯥꯟꯗ ꯀꯩꯗꯧꯔꯦ ꯆꯥꯂꯨꯛ ꯀꯥꯜꯂꯒ ꯎꯇꯨꯞꯀꯤꯗ ꯄꯥꯏꯁꯤꯟꯈꯤ ꯍꯥꯏꯅ ꯎꯇꯨꯞ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯅꯦꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯎꯇꯨꯞ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯕꯗꯨꯅ ꯄꯥꯎ ꯇꯝꯃꯦ ꯍꯥꯏꯗꯤ ꯃꯕꯥꯅꯤ ꯃꯟꯇ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯨꯒ ꯐꯝꯃꯤꯟꯅꯔꯕꯅꯤꯅ ꯉꯁꯥꯏ ꯎꯇꯨꯞꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒ꯭ꯔꯦꯠꯇꯨꯅꯤ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯨꯏ ꯂꯥꯎꯅꯦ ꯌꯦꯡꯉꯨꯁꯤꯅꯦ ꯀꯥꯏꯅ ꯌꯦꯡꯃꯤꯟꯅꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯋꯥꯈꯟꯗ ꯊꯥꯡꯒ ꯐꯂꯥꯒꯗ ꯃꯉꯥꯏꯔꯝꯂꯦ ꯃꯃꯤꯠ ꯄꯨꯟꯅꯕ ꯐꯤ ꯑꯗꯨꯅ ꯏꯁꯦ ꯁꯦꯒꯥꯏꯔꯝꯕꯗꯧꯅ ꯇꯧꯔꯦ ꯃꯦꯖ ꯃꯄꯥꯟꯗ ꯂꯩꯔꯝꯃꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯜꯄꯅꯥꯗꯨꯅꯤꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯔꯦꯐꯔꯦꯟꯁꯇ ꯀꯔꯞꯁꯟ ꯇꯧꯕꯒꯤꯗ ꯁꯅꯥ ꯃꯅꯥꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯤꯕꯗꯨꯁꯨ ꯍꯥꯏꯗꯤ ꯅꯥꯝꯃ ꯄꯤꯔꯒ ꯑꯃ ꯅꯥꯝꯃ ꯑꯅꯤꯃꯛꯇꯨ ꯂꯧꯊꯣꯛꯇ꯭ꯔꯤꯈꯩ ꯂꯦꯡꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯔꯦꯐꯔꯦꯟꯁꯇꯨꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯗ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗꯅ ꯑꯩꯅ ꯑꯃꯈꯛꯀ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯅꯥ ꯌꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯦ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯁꯦ ꯍꯣꯔꯥꯕꯥꯏ ꯀꯧꯔꯝꯃꯦꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯁꯦ ꯍꯔꯕꯥꯏꯗꯨ ꯅꯥꯝꯃ ꯂꯧꯊꯣꯛꯑꯀꯥꯟꯗ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯪꯅꯤꯡꯉꯛꯄ ꯑꯃ ꯄꯣꯛꯑꯀꯥꯟꯗ ꯅꯥꯝꯃꯗꯨꯅ ꯀꯩꯗꯧꯗꯣꯔꯤꯗꯤ ꯅꯪꯗꯨ ꯌꯥꯝꯃꯟꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯅꯤꯗꯨ ꯂꯧꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯃꯥꯁꯦ ꯃꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯆꯤꯔꯀꯤꯅꯤꯗꯣ ꯁꯠꯂꯝꯗꯥꯏꯗꯨꯗꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯔꯨꯄꯔꯅꯦ ꯑꯁꯦꯡꯕꯔꯅꯦꯅ ꯃꯥꯅ ꯍꯪꯉꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯈꯜꯂꯤꯕ ꯄꯩꯁꯥꯗ ꯂꯥꯏꯆꯨꯔꯕ ꯁꯃꯥꯖꯁꯦ ꯃꯥꯅ ꯀꯃꯥꯏꯅ ꯎꯠꯀꯗꯒꯦ ꯍꯥꯏꯅ ꯁꯤꯝꯕꯣꯜꯁꯤꯅ ꯌꯥꯝ ꯐꯖꯅ ꯎꯠꯊꯣꯔꯛꯄꯗꯣ ꯑꯗꯨꯅ थोंग हांगमदबा चौकीदारदो थोंग हांगल्लिबनेबा करीना पैसादुना सनादुना अदुनी माना फोंदोइस दगी ngसाइगी मान मही हैबगी रेफरेंस तौबदुसु अखोइगी हिदाक थकपगी कल्चर हाइबा तारे अदुसु रिफ्लेक्ट तौहनबा हाइबा वन लाइनर दुना यामना फजबा याम ह्यूमनस ओइबा अदुगा चुमदा चुमबसु अदुम ओइरिबा हाइदि लिगली अचेपी काइना हारिदो अदि चौकीदारदुना दिमादि फमदि चाउजदमदिना मोय मपानोमदगी मादि थोंगागा दुम लेबनिना मतेमगा पिरकपगादो मानदि हाउनागा थक्चरगा फोंबदि हे यादबा अदुगी पोजदुने माना उल्लिदो मखा तरकपदा कमेंट लखचगे बंदना न खुरुमजरी हाइना इबिरई साबंदना उमा थियामना इमा खुरुमजरी हाइना इबिरई इसा पुनमक पोय हांगनासु यामना मंगोन पिजरी शशिकांता हिदांग मयमना पुनमकपु खुरुमजरी हाइना इबिरई शशिकांता इसा इबुंगोसु यामना
ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯃꯥꯏꯕꯝ ꯕꯅꯦꯁ꯭ꯋꯔꯤꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯏꯃꯥ ꯈꯨꯔꯨꯝꯖꯔꯤ watching from Bhutan ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯚꯨꯇꯥꯟꯒꯤ ꯏꯆꯥꯗꯨꯃꯁꯨ ꯑꯗꯨꯝ ꯃꯥ ꯁꯥꯍꯤꯇ꯭ꯌ ꯌꯥꯝꯅ ꯍꯩꯕ ꯃꯥꯒꯤ ꯁꯩꯔꯦꯡꯒꯁꯨ ꯊꯥꯔꯛꯏ ꯌꯥꯝ ꯐꯖꯩ ꯁꯩꯔꯦꯡꯗꯨ ꯑꯩ ꯅꯣꯡꯃꯗꯤ ꯄꯨꯂꯞ ꯑꯗꯨꯝ ꯄꯥꯊꯣꯔꯛꯑꯒꯗꯧꯕꯅꯤ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ interaction session ama sinjarakani akhoi mayam sakmai khangminnasi aihak sinjaraaga adugi detail du soidana publish tawjarake mayam khudingmak ta yaubinaba hanadagi akhoi request tawjari nita thiyamna haibirai yamna nungsiye ojase ahaldi oisillame adubu vocal city adum honglamdri haina ibirai ꯑꯁꯦꯡꯕꯅꯤ ꯆꯍꯤ ꯁꯨꯝ ꯌꯥꯝꯖꯜꯂꯛꯑꯗꯤ ꯌꯣꯡꯗꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯐꯖꯩ ꯍꯥꯏꯗꯨꯅꯤ Arifna mama amadi cheche khurumjari haina ibirai Ganesh haibi ꯌꯥꯔꯦ ꯃꯈꯥ ꯆꯠꯊꯕꯤꯌꯨ Vaneshwarina imai bemagi today's reading is very knowledgeable haina ibirai thank you Umana yamna nungaijai aigi wari haina ibirai Arif ki comment si ai amtang pajarake Arifna adum akhoi program se miss tawragasu technology si apha apha leirabanina adum Facebook natraga YouTube channel da yankhatpiraga adum catch up tawbiyu cheche thabak udi chin biramgani hangba matamda wa re amukta sanaba yabigadra wari haiba wari oirambani amuktang message adum tawbirau Arifna hangningba wa akoigi Facebook ki channel da haijaba tare dagi vandana na hangbirai ma'am wari si yamna nungai adubu aingonda confusion ama lai wari gi title si ga wari gi story si ga mari kamaina lainari no khangdadana hangjabani ma'am haina haibiri ngasai gi book ki title du na kege makhongda certificate haiba book tu gi manungi chapter ne ngasi imana pabiri pasi malem gi achumba numit palan haiba aduna ngasi gi pariba reference sigi title sidi malem gi achumba numit palan haiba du oina reference to biu aduga ngasi gi book sigi chapter si karamba book ta phongki gi haiba da kege makhongda certificate haiba thank you dagi koigi kabi Birendrajit mangangna ibirai Thaudam bandana na hangliba wahang ngasigi oina khwaidagi phajaba wahang ni haina ibirai sumaina aigidamagta ai ipwana hek supplement tawbidana gyan tahanbibagidamagta ipabusu thagatsari Herojit Pukhambramna Ima naha yam oiriko ahal oibagi wakhalga khanbiganu haina ibirai ngasagi previous comment tuni aina su khanjai aigi imasi yamna aha oiriba wakhalda hujik literature gi lamsida imana review tawrakpa kanda imai pe masima su leirammin he na ide akoina khangbagi loiba naidaba aduna akoigi mind sida
ꯃꯈꯣꯏꯒꯤ learning ꯑꯗꯒꯤ ꯈꯪꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯍꯦꯜꯂꯒꯗꯤ ꯃꯥꯏꯟꯁꯦ ꯑꯗꯨꯝ ꯌꯪ ꯑꯣꯏꯅ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯆꯍꯤ ꯍꯥꯏꯕꯁꯤꯗꯤ it's just a number ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯦꯝꯆꯥ ꯗꯦꯕꯤꯅ ꯏꯕꯤꯔꯛꯏ corruption ꯁꯤꯅ ꯉꯁꯤꯗꯤ ꯁꯃꯥꯖꯁꯤ ꯀꯌꯥꯗ ꯂꯨꯅ ꯂꯩꯈꯥ ꯇꯥꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯅ ꯅꯥꯍꯟꯈꯔꯦ ꯍꯥꯏꯕ corruption ꯑꯗꯨ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯏꯆꯥ ꯕꯦꯝꯆꯥꯅ ꯍꯪꯉꯛꯏꯕ ꯋꯥꯐꯝꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯍꯜꯂꯀꯥꯟꯗ ꯃꯁꯤꯗ ꯀꯩꯅꯣꯅꯤ ꯃꯤꯑꯣꯏꯕꯁꯦ ꯋꯥꯔꯀꯥꯟꯗ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯁꯛꯇꯤꯗꯣ ꯌꯥꯝꯅ ꯁꯨꯝ ꯂꯪꯍꯜꯂꯛꯑꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯅ ꯃꯦꯔꯤꯠ ꯍꯥꯏꯕꯗꯤ ꯄꯣꯖꯤꯇꯤꯚꯇ ꯂꯧꯔꯀꯥꯟꯗ corruption ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ corruptionꯁꯤꯗ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ corruption ꯌꯥꯎꯗꯕ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒꯦ ꯀꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯃꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯇꯧꯏ ꯃꯄꯥꯟ ꯊꯣꯛꯑ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯒꯜ ꯇꯧꯔꯤꯕꯅꯤ ꯀꯔꯝꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯍꯥꯏꯕꯕꯨ ꯃꯣꯏ ꯌꯨꯝꯒꯤ ꯚꯔꯥ ꯄꯤꯔꯤꯕꯅꯤ ꯑꯗꯒꯤ ꯃꯣꯏꯅ ꯁꯣꯁꯥꯏꯇꯤ ꯄꯨꯔꯥ ꯇꯤꯟꯅꯗꯕ ꯂꯣꯟ ꯇꯤꯟꯅꯗꯕ ꯁꯛ ꯇꯤꯟꯅꯗꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯣꯏꯁꯦ ꯍꯤꯡꯕ ꯉꯝꯃꯤꯅꯤ ꯉꯝꯃꯛꯏꯕꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯀꯅꯥꯅ ꯄꯤꯔꯤꯅꯣꯕꯨ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯅ corruption ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯪꯕ ꯉꯝꯗꯕꯁꯦ ꯃꯁꯤꯗꯒꯤ ꯊꯧꯅꯥ ꯂꯥꯛꯏꯅꯦꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯣꯖꯤꯇꯤꯚꯇ ꯂꯧꯖꯩ ꯕꯦꯝꯆꯥ ꯑꯗꯒꯤ ꯑꯃꯅꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯋꯥꯅ ꯈꯟꯕꯗ ꯌꯥꯝꯅ ꯑꯩꯅ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯑꯍꯥꯟꯕꯒꯤꯁꯦ ꯃꯥꯏ ꯗꯥꯏꯂꯣग ꯑꯃꯈꯛꯇ ꯑꯩ ꯄꯟꯖꯒꯦꯀꯣ ꯃꯥꯅꯅꯦ ꯃꯥꯒꯤ ꯃꯅꯤ ꯃꯃꯧꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤ ꯍꯦꯔꯥꯃꯅꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯃꯥꯅ ꯃꯥꯏ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄ ꯎꯀꯤꯜ ꯇꯝꯃꯒ ꯖꯖ ꯑꯣꯏꯍꯜꯂꯛꯄ ꯑꯗꯩꯗ ꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯍꯩꯔꯛꯄ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯃꯇꯝꯗ ꯃꯥꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯀ ꯏꯔꯤꯁꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯀ ꯇꯧꯔꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯅꯤ ꯀꯥꯏꯅ ꯈꯟꯅꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯩꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯇꯝꯃꯛꯑꯀꯥꯟꯗ ꯑꯣꯖꯥꯅ ꯎꯠꯂꯤꯁꯦ ꯀꯩꯅꯣꯅꯤ ꯂꯤꯇꯜ ꯂꯔꯅꯤꯡ ꯏꯁ ꯚꯦꯔꯤ ꯗꯦꯟꯖꯔꯁ ꯀ ꯍꯥꯏꯕꯒꯤ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯚꯥꯞꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯀꯥꯟꯗ ꯃꯃꯧ ꯅꯨꯄꯤꯗꯨ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯃꯦꯇ꯭ꯔꯤꯛꯅꯤ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯑꯃꯅ ꯍꯥꯟꯅ ꯍꯩꯇꯕꯤ ꯑꯃꯅ ꯑꯣꯏꯔꯝꯕ ꯃꯧꯗꯨꯒ ꯃꯥꯅ ꯍꯩꯕꯤ ꯑꯃꯅ ꯑꯣꯏꯔꯛꯄ ꯃꯧꯗꯨꯒ ꯑꯅꯤꯁꯤꯒꯤ ꯗꯤꯐꯔꯦꯟꯁꯁꯦ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯅ ꯌꯥꯝ ꯐꯖꯅ ꯎꯠꯂꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯃꯅꯤ ꯃꯃꯧꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯃꯆꯥꯅꯨꯄꯥꯁꯤꯅꯗꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕꯅꯤꯀꯣ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯃꯨꯡ ꯈꯔ ꯑꯌꯥꯝꯕꯗꯗꯤ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤꯁꯨ ꯅꯨꯡꯁꯤꯕ ꯃꯥꯏ ꯃꯃꯥꯁꯨ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯃꯃꯥꯁꯤꯒꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣꯗ ꯃꯃꯥꯗꯨꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯏ ꯀꯩꯅꯣꯁꯤꯗ ꯃꯅꯤ ꯃꯃꯧꯒꯤ ꯋꯥꯔꯤꯗꯅꯦ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯋꯥꯅ ꯁꯦꯝꯃꯛꯄꯅꯤ ꯃꯥꯅ ꯐꯪꯕ ꯇꯣꯂꯣꯞ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯧ ꯅꯪꯅꯅꯦ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯒꯗꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯔꯒ ꯂꯧꯒꯗꯕꯅꯤ ꯑꯩꯁꯦ ꯒ꯭ꯔꯦꯠꯅꯤ ꯍꯥꯏꯗꯅ ꯃꯃꯥꯁꯦ ꯂꯩꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯈꯣꯡꯎꯞ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯅꯩꯅꯔꯛꯄꯁꯤꯗ ꯏꯃꯨꯡꯁꯦ ꯑꯃꯠꯇ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯃꯧꯁꯤ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯁꯤꯅ ꯑꯣꯖꯥ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯁꯤꯅ ꯀꯌꯥꯝ ꯍꯩꯒꯦꯕꯨ ꯃꯥꯒꯤ ꯂꯤꯂꯥꯗꯨꯗꯅꯤꯀꯣ ꯖꯁꯁꯤ ꯌꯥꯝ ꯃꯊꯥ ꯁꯥꯔꯦ ꯑꯗꯩ ꯏꯃꯨꯡꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯃꯃꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯇꯤꯟꯅ ꯌꯥꯔꯛꯇꯕꯗ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯗꯁꯨ ꯑꯗꯨꯝ ꯁꯥꯕꯤꯔꯝꯒꯅꯦꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯥꯕꯁꯦ ꯃꯥ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯁꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯖꯁꯁꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯅ ꯇ꯭ꯔꯦꯅꯤꯡꯗꯨꯃꯛꯇꯤ ꯃꯥ ꯆꯠꯇ꯭ꯔꯁꯨ ꯌꯥꯕꯅꯤ ꯃꯥꯅ ꯑꯩꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯍꯧꯒꯦ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯀꯩꯅꯣ ꯔꯥꯁꯃꯅꯤ ꯍꯥꯏꯕ꯭ꯔꯥ ꯍꯦꯔꯥꯃꯅꯤ ꯃꯃꯥꯅ ꯍꯦꯔꯥꯃꯅꯤ ꯑꯗꯩꯗꯨꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯂꯩ ꯑꯗꯩꯗ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯕꯨꯡꯁꯦ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯌꯦꯅ ꯃꯥꯁꯤ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯁꯨ ꯑꯩ ꯏꯆꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯅꯨꯄꯥꯁꯤ ꯑꯣꯐꯤꯁꯥꯔꯅꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯞꯈꯥꯏꯅꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯕꯨꯡꯁꯤꯃꯗꯤ ꯃꯥꯅ ꯖꯁꯃꯦꯟꯁꯤ ꯃꯥ ꯂꯣꯏ ꯅꯨꯡꯁꯤ ꯃꯆꯟꯁꯨ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯗꯤ
ꯑꯩꯁꯦ ꯄꯨꯊꯥꯡ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯈꯥꯝꯕꯁꯨ ꯌꯥꯔꯛꯇ꯭ꯔꯦꯅ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯒ ꯁꯤꯂꯣꯡꯗ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯅꯦꯅ ꯃꯥꯁꯦ ꯆꯠꯈꯤꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯍꯨꯝ ꯖꯖ ꯁꯥꯍꯦꯕꯁꯤꯅ ꯖꯖꯁꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯃꯨꯡꯁꯤꯗ ꯃꯣꯏ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯈꯠꯅꯔꯝꯕꯗꯣ ꯃꯣꯏꯁꯦ ꯈꯠꯅꯕꯁꯦ ꯈꯔ ꯁꯨꯝ ꯏꯪꯊꯅꯈꯤꯑꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯥꯁꯤ ꯁꯨꯛꯁꯤ ꯁꯤꯗꯅ ꯇꯦꯂꯦꯒ꯭ꯔꯥꯝ ꯑꯃ ꯇꯧꯁꯜꯂꯦ ꯃꯇꯝꯗꯣ ꯆꯤꯊꯤ ꯅꯨꯡꯊꯤ ꯐꯣꯟ ꯂꯩꯕ ꯅꯠꯇꯦ ꯃꯥꯁꯦ ꯃꯐꯝꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯥꯏꯅ ꯑꯁ ꯑꯗꯩꯗꯤ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯀꯞꯈꯠꯅꯍꯜꯂꯦꯕ ꯌꯥꯝ ꯀꯞꯈꯠꯅꯔꯦꯀꯣ ꯃꯃꯥꯁꯨ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯞꯄꯦ ꯃꯥꯏ ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯂꯩꯇꯕ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯀꯞꯄꯦ ꯑꯗꯩ ꯃꯆꯟꯅꯨꯄꯤꯁꯨ ꯀꯞꯄꯦ ꯀꯞꯄꯤꯕ ꯃꯔꯣꯟꯁꯤꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯒꯦꯕꯨꯀꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯀꯞꯍꯜꯂꯦꯕ ꯍꯥꯏꯗꯤ ꯃꯃꯧꯁꯤꯅ ꯃꯅꯤ ꯃꯃꯧꯁꯤꯗ ꯑꯗꯩꯗ ꯃꯥꯅ ꯍꯥꯏ ꯁꯣꯔꯥꯠꯀ ꯁꯣꯟꯗꯣꯏꯅꯤ ꯄꯨꯡ ꯏꯁꯩꯒ ꯇꯧꯗꯅ ꯌꯥꯝꯅ ꯆꯥꯎꯅꯒ ꯁꯣꯟꯗꯣꯏꯅꯤ ꯖꯁꯒꯤꯅꯤꯅ ꯑꯗꯒꯤ ꯄꯨꯔꯤꯠꯀ ꯂꯥꯛꯇꯅ ꯄꯨꯔꯤꯠꯀꯤꯒ ꯌꯥꯝꯅ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯂꯣꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯀꯞꯍꯜꯂꯦꯕ ꯀꯞꯍꯜꯂꯀꯥꯟꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯀꯞꯀꯦꯕꯨ ꯗꯥꯏꯂꯣꯛꯇꯣ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯒ ꯄꯥꯝꯃꯨꯕꯒ ꯑꯅꯤ ꯄꯨꯜꯂꯕꯋꯣ ꯅꯪꯅ ꯂꯩꯈꯤꯗꯕꯁꯦ ꯑꯩꯗꯤ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯗꯣꯏꯅꯣ ꯑꯗꯨ ꯅꯍꯥꯟꯈꯩꯗꯤ ꯏꯕꯥꯅꯤ ꯉꯥꯃꯨ ꯑꯃꯇꯪ ꯂꯧꯔꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯩ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯔꯕꯅꯤꯅ ꯉꯥꯃꯨꯗꯣ ꯑꯩ ꯏꯊꯟꯗ ꯃꯄꯨꯝ ꯆꯥꯍꯧꯔꯅꯦꯅ ꯀꯞꯄꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯃꯆꯟꯅꯨꯄꯤꯅ ꯀꯔꯤ ꯍꯥꯏꯅ ꯀꯞꯄꯛꯀꯦꯕꯨ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯀꯅꯥꯅ ꯂꯩꯕꯤꯗꯅ ꯑꯩ ꯂꯨꯍꯣꯡꯗꯣꯏꯅꯣꯅ ꯀꯞꯄꯛꯑꯦꯕ ꯑꯗꯩ ꯃꯃꯥꯁꯤꯅꯁꯨ ꯑꯩ ꯏꯆꯥꯁꯦ ꯑꯣꯐꯤꯁꯥꯔꯅꯦꯅ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯕꯦꯕꯥꯔ ꯊꯝꯃꯤꯁꯦ ngasi ay isa ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯕꯦꯕꯥꯔ ꯊꯝꯕꯤꯗꯒꯦꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯞꯄꯦꯕ ꯀꯞꯄꯤꯕꯒꯤ ꯔꯣꯁ ꯃꯌꯥꯝ ꯑꯍꯨꯝꯁꯤꯗ ꯇꯣꯡꯕ꯭ꯔꯥꯅ ꯏꯔꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯁꯃꯥꯖꯁꯤꯗ ꯀꯩꯅꯣ ꯀꯔꯝꯍꯥꯏꯅ ꯆꯨꯝꯊꯣꯛꯁꯤꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯧꯅ ꯌꯦꯡꯉꯝꯃꯒꯁꯨ ꯃꯗꯨꯒꯤ ꯂꯤꯂꯥꯗꯨ ꯁꯥꯟꯅꯕ ꯎꯕꯗꯒꯤ ꯃꯅꯤ ꯃꯃꯧ ꯈꯠꯅꯕ ꯈꯔ ꯐꯒꯤ ꯍꯥꯏꯅꯩ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯅ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯒꯤ ꯃꯅꯤ ꯃꯃꯧꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯛꯈꯩ ꯅꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯏꯕꯁꯤꯡꯁꯤꯅ ꯃꯣꯏꯅ ꯈꯜꯂꯒ ꯁꯣꯁꯥꯏꯇꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯇꯤꯟꯅ ꯌꯥꯗ꯭ꯔꯒꯗꯤ ꯁꯥꯟꯇꯤ ꯂꯩꯇꯦ ꯅꯨꯄꯥꯗꯨꯁꯨ ꯆꯪꯅꯤꯡꯉꯛꯇꯦ ꯑꯗꯒꯤ ꯃꯆꯟꯁꯨ ꯉꯟꯇꯥꯅ ꯅꯨꯄꯥ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯀꯩꯗꯧꯍꯧꯏ ꯁꯤꯅꯆꯤꯡꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯏꯕꯁꯤꯅ ꯌꯥꯝ ꯐꯖꯅ ꯎꯠꯈꯤꯕ ꯑꯗꯨ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯇꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯗ ꯑꯩꯒꯤ ꯀꯃꯦꯟ ꯏꯁꯥꯒꯤꯁꯤ ꯃꯅꯤ ꯃꯃꯧꯁꯦ ꯄꯥꯔꯨꯔꯀꯥꯟꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯋꯥꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯖꯖꯃꯦꯟꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯅ ꯖꯖꯃꯦꯟ ꯐꯖꯅ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛ ꯀꯩꯒꯤꯅꯣꯗ ꯃꯉꯣꯟꯗꯗꯤ ꯔꯦꯁꯄꯦꯛ ꯂꯣꯏ ꯇꯧꯔꯤꯑꯕ ꯏꯃꯨꯡꯁꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯃꯦꯟ ꯄꯥꯔꯁꯟꯗꯣ ꯑꯗꯨ ꯌꯥꯝꯅ ꯑꯆꯧꯕ ꯂꯣꯌꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯋꯥꯔꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯃꯌꯥꯝꯗ ꯏꯝꯄꯦꯛ ꯇꯧꯈꯤꯕ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯈꯤꯕ ꯂꯤꯂꯥ ꯑꯁꯤ ꯔꯦꯐꯔꯦꯟꯁ ꯄꯨꯔꯛꯄ ꯑꯗꯣ ꯏꯃꯥꯅꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯖꯖꯁꯤꯒꯤ ꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯗꯅ ꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯀꯩꯅꯣ ꯄꯨꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜ ꯃꯆꯥ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯨꯄꯥꯁꯤꯗ ꯈꯇꯪ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯨꯝꯕ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯁꯤꯒꯨꯝꯕꯒꯤ ꯔꯣꯜꯁꯦ ꯂꯧꯔꯛꯄꯗ ꯃꯁꯤꯒꯤ ꯐꯦꯃꯤꯂꯤ ꯕꯦꯂꯦꯟꯁꯁꯦ ꯃꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯁꯦꯌꯔ ꯇꯧꯅꯕꯅ ꯂꯥꯏꯇꯟ ꯑꯞ ꯇꯧꯒꯅꯤ ꯃꯁꯤꯗ ꯅꯨꯄꯥ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒꯤ ꯃꯃꯥꯁꯤꯒꯤ ꯆꯤꯡꯈꯥꯏꯅꯔꯀꯥꯟꯗ ꯋꯥꯈꯜ ꯋꯥꯗꯅ ꯂꯩꯕꯁꯨ ꯀꯥꯡꯕꯨ ꯑꯃꯅꯦꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯒꯦ ꯀꯃꯦꯟ ꯁꯥꯝꯀꯦꯁꯣꯔ ꯆꯅꯝꯅ ꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯆꯍꯤꯁꯤ ꯐꯥꯎꯕ ꯏꯃꯥꯒꯤ ꯕꯣꯔꯗꯥꯒꯤ ꯕꯣꯔꯗꯒꯤ ꯍꯥꯏꯕ ꯕꯣꯔꯗꯒꯤ ꯄꯨꯟꯁꯤꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯄꯥꯕꯁꯦ ꯈꯔ
ꯋꯥꯖꯗꯅ ꯇꯧꯖꯕꯅꯤ ꯕꯣꯔꯗꯒꯤ ꯍꯥꯏꯕ ꯚꯤꯛꯇꯣꯔꯤꯌꯥ ꯌꯨꯝꯅꯥꯝꯅ ꯏꯕꯤꯔꯛꯏ ꯑꯣꯖꯥꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯇꯨꯅ ꯂꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯣꯖꯥ ꯋꯥꯔꯤ ꯑꯁꯤ ꯐꯥꯒꯤꯒꯤ ꯈꯨꯐꯣꯡꯊꯣꯛ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯄꯣꯏꯟ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯐꯣꯡꯗꯣꯛꯄꯗꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯑꯩ ꯏꯆꯥ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯄꯥꯎꯈꯨꯝꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝꯅ ꯐꯥꯒꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤꯗꯤ ꯑꯣꯏꯔꯒ 마기 ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯁꯤꯝꯕꯣꯜ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁꯃꯥꯖ ꯁꯪꯁꯀꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯃꯥꯖꯁꯦ ꯂꯩꯔꯤꯕ ꯁꯃꯥꯖꯁꯦ ꯁꯪꯁꯀꯥꯔ ꯇꯧꯕ ꯍꯥꯏꯗꯤ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯅꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯉꯁꯤ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯥꯛꯑꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯁꯦ ꯀꯩꯗꯧꯅꯅꯕ ꯃꯥꯌꯣꯛꯅꯔꯤꯅꯣ ꯀꯩꯗꯧꯕꯒꯤꯅꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯆꯨ ꯑꯣꯏꯔꯤꯕꯗꯨꯅ ꯃꯈꯣꯡ ꯄꯥꯜꯂꯒ ꯆꯠꯍꯜꯂꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯁꯃꯥꯖ ꯁꯪꯁꯀꯥꯔ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯃꯥꯖ ꯁꯪꯁꯀꯥꯔꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯏꯕꯤꯔꯛꯎ ꯌꯥꯅꯤ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯔꯣꯀꯤ ꯌꯨꯝꯅꯥꯝꯅ ꯏꯕꯤꯔꯛꯏ ꯏꯃꯥ ꯄꯨꯟꯁꯤꯁꯦ ꯋꯥꯔꯀꯥꯟꯗ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏꯕꯁꯤ ꯈꯪꯂꯛꯏ ꯍꯥꯏꯅꯩ ꯃꯁꯤ ꯃꯇꯥꯡꯗ ꯏꯃꯥꯗꯒꯤ ꯅꯣꯂꯦꯖ ꯑꯃꯇꯪ ꯀꯩꯅꯣꯅꯤ ꯋꯥꯔꯀꯥꯟꯗ ꯃꯤꯁꯦ ꯁꯤꯡꯕ ꯍꯦꯜꯂꯛꯄꯅꯦꯕ ꯋꯥꯔꯀꯥꯟꯗ ꯑꯩꯗꯤ ꯅꯪꯅ ꯂꯝꯕꯦꯟ ꯁꯄꯣꯁ ꯑꯩꯁꯨ ꯑꯩ ꯏꯁꯥꯅ ꯑꯍꯥꯟꯕ ꯆꯠꯂꯛꯄ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯕ ꯑꯃꯗ ꯆꯠꯂꯝꯃꯦꯕ ꯄꯨꯟꯁꯤꯁꯦ ꯑꯗꯒꯤꯗꯤ ꯑꯩ ꯂꯝꯕꯤꯗ ꯑꯣꯏꯅ ꯁꯤꯝꯕꯣꯂꯤꯛ ꯄꯤꯖꯒꯦꯀꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯆꯠꯂꯝꯕ ꯂꯝꯕꯤꯗꯨ ꯍꯦꯛꯇ ꯀꯣꯂꯥꯁꯀꯥꯁꯦ ꯊꯥꯟ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕꯗꯨꯒ ꯅꯠꯇꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯁꯦ ꯑꯁ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯑꯗꯒꯤ ꯀꯥꯛꯐꯩ ꯇꯤꯝꯐꯥ ꯑꯩ ꯈꯣꯡꯁꯤꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯉꯛꯄꯗ ꯆꯤꯛꯑꯦꯕꯀꯣ ꯑꯗꯣ ꯆꯤꯛꯑꯒꯁꯨꯅꯦ ꯑꯩꯁꯦ ꯀꯟꯊꯣꯛꯑꯒꯅꯦ ꯑꯩꯅ ꯉꯝꯕ ꯀꯟꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯩ ꯃꯁꯤ ꯆꯠꯂꯔꯣꯏ ꯑꯩ ꯇꯣꯛꯑꯒꯦ ꯁꯤ ꯁꯨꯈꯟ ꯈꯟꯗꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥ ꯀꯥꯛꯐꯩ ꯃꯌꯥꯝꯗꯣ ꯆꯤꯛꯑꯝꯗ꯭ꯔꯒꯗꯤꯅꯦ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯝꯃꯣꯏꯑꯕ ꯑꯗꯨꯅꯗꯤ ꯋꯥꯔꯒ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯃꯆꯥ ꯀꯅꯥꯅꯣꯅꯦ ꯁꯤ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯁꯤꯅꯦ ꯅꯨꯡꯉꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯍꯥꯟꯅ ꯋꯥꯊꯣꯛꯑꯀꯥꯟꯗ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯦꯕ ꯏꯁꯣꯔꯅ ꯄꯤꯕꯅꯦ ꯈꯨꯕꯥꯛꯁꯤꯒ ꯈꯨꯅꯝꯁꯤꯒ ꯑꯗꯨꯅ ꯍꯥꯟꯅ ꯋꯥꯊꯣꯛꯑꯀꯥꯟꯗ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯄ ꯂꯝꯕꯤꯁꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯆꯠꯂꯨꯔꯒ ꯂꯩꯈꯣꯝ ꯊꯣꯛꯄ ꯂꯝꯕꯤꯗꯨ ꯆꯠꯅꯤꯡꯗꯦꯗꯅ ꯀꯅꯥꯁꯨ ꯂꯩꯈꯣꯝ ꯊꯣꯛꯄ ꯂꯝꯕꯤꯗꯨꯗ ꯆꯠꯂꯨꯔꯒ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯝ ꯆꯠꯄ ꯃꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗꯨ ꯃꯥꯏ ꯅꯨꯡꯉꯥꯏꯕ ꯀꯩꯝꯐꯥꯎ ꯈꯪꯉꯔꯣꯏꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯄꯤꯔꯛꯄꯅꯤ ꯋꯥꯔꯤ ꯀꯌꯥ ꯌꯦꯡꯉꯨ ꯃꯍꯥꯚꯥꯔꯠꯇ ꯔꯥꯃꯥꯌꯟꯗ ꯂꯩꯕꯗ ꯈꯝꯕ ꯊꯣꯏꯕꯤꯗ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯔꯥꯟ ꯀꯌꯥꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯒ ꯑꯋꯥꯕꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ ꯏꯆꯥꯅ ꯔꯣꯀꯤ ꯌꯨꯝꯅꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯋꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤꯔꯛꯎ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯅ ꯈꯪꯕ ꯃꯈꯩ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯀꯥꯛꯐꯩ ꯇꯤꯡꯈꯥꯛ ꯃꯌꯥꯝꯁꯦ ꯏꯁꯥꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯖꯔꯅꯤꯅꯤꯅ ꯃꯁꯤꯒꯨꯝꯕ ꯄꯦꯔꯥꯁꯥꯏꯇꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯅꯥꯔꯤꯑꯣꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯃꯣꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯅꯤꯡꯍꯟꯅꯗꯅ ꯑꯩꯈꯣꯏꯅ ꯀꯟꯊꯠꯂꯒ ꯊꯨꯝ ꯊꯥꯛꯄꯅꯤ ꯈꯪꯗꯦ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯁꯤꯗ ꯄꯣꯛꯑꯒ ꯄꯔꯄꯁ ꯑꯃꯗ ꯂꯥꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯏꯊꯤꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯗꯣ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯑꯩꯅꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯕ
advice ni haijaba tare mathangda lokhachage Robinson Tongbramna ibirai Oja Saint Joseph ta aikhoida chaiba adumaina lairik kanna pau haina amatta chaibirau penna tajage haina haibirai yamna nungsi Robinson aigi Saint Joseph ta aina yam chaigarabra aidi yamdi chaibani aidi chaiganbani aduga chaibado karigidamakta chaibanoibu thawan thongi chafubu kaina naba yaibara haibadunida aina noibu chairido noi yamna phana nungaina leiginabagidamagta noi chali lambido adu khitang thaidoro haibada aina wahaina chaibo oigibani ko Robinson adu hujik chairo hadi ngachidi chairaro he moi chairage yamna comment ni akoina student life ta di magi main focus se larik tu paba duna magi main focus oiba aduga atai distracting oiba pot la akandani ojana natragana khoigi mai pana cherakadori basi aduga madugi face tu da yamna kai haini nungaitaba tabada ko aduisu konati mana cheiramdragadi aise adugi distraction duna puraga ai sumaina tauramoi kaina kona khalakpa adugumbagi warini yamna nungsi Diana Sagolsem Soramna ibirai mami khurumjari mamasu mamiga wari tari haina ibirai thank you Dainagi mama aigi inaw ne yamna nungsi yengbibagi mathangda ai tapna pathokcharake Moirangthem Dinakantana ibirai ima amasung ichegi maphamda aigisu wafam khara phongdokchari aihaksu wari macha khara ire radiogi naharol khonjel thauramdasu pathokpa yaukre pauche dasu khara phongdokre lairik ama phongjage hainasu khali adubu luribadi aigi wari machadu yauba character duna lauriba role aduga kanagumba mioi amaga manaram ladi mioi aduna sauningba phongdokrakpasu yawi basi kamai kamdauna yasanna gani haina hangai habadi magi character si akoigi da thokpa base tauba nida irakanda moina sauningba ulagadi kamaina masi yasinagani haibagi pakum question ai bhab tare hujiki du kainoni aikoina sahitya haibase sahitya ni ibungogi wari macha sahitya ni ngasi pathuiba sahitya ngakani sahitya aise samaj gi mingsel ne ngasi tariba ngasi elangbomgi lai oikhraba ojana kabidi siba aibadi siba naide di haiko adubu lai oikre taibangdadi mi oinadi akoina uba phangaroi ko adubu ne samajgi mamina sahitya da tai sahitya gi mamina samaj da tai aduna ngasagi ibungona iba matamda mingdu panbirunu mingdu character du de dum lobiu karigi noina haibada jisi tongragi ama aina yam kana jisi tongragi haijabase ojasi aina yam munna ko aigi begi kainoda chahi ahum si oja na aigi khutpai dana hekta chingkhatpirakpa adugumba aduna yam nakna na karigino ai matamduda manipuri lobada ai nupi ithanda oibanina oja dana tan oja taina su yam nuksiba oibi oikhare matamduda adaiduda mana ne magi lila che magi mani mamo che ai lila da di platform da stage da di kumdri bu mai mani mamo da be ma saros nang di khon su yam phai manung khatna badu nang angtang khatnau da nai ne imphal college chana haleba chatra singse mani mamo che mana thawai ta na izagi ba magi sumang da hana chanabani ojagi sumang da
ꯑꯗꯨꯒ ꯃꯇꯝꯗꯨ ꯀꯩꯅꯣꯒ ꯀꯔꯤ ꯗ꯭ꯔꯃꯥ ꯍꯣꯜꯒꯁꯨ ꯌꯥꯝ ꯂꯩꯔꯝꯗꯦ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯕꯁꯤ ꯁꯣꯔꯥꯝꯒꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯃꯃꯥꯒ ꯌꯦꯡꯃꯤꯟꯅꯔꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯁꯣꯔꯥꯝꯅꯦꯕ ꯁꯣꯔꯥꯝꯒꯤꯅꯦ ꯁꯪꯒꯣꯏꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯃꯅꯤ ꯃꯃꯧ ꯌꯦꯡꯕ ꯄꯨꯕꯤ ꯕꯥꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤ ꯃꯃꯧꯁꯦ ꯁꯨꯝ ꯌꯦꯡꯉꯛꯄꯁꯤꯅ ꯑꯣꯖꯥꯁꯤꯅ ꯇꯝꯕꯤꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯅꯤ ꯃꯃꯧꯒꯤ ꯃꯌꯥꯝ ꯈꯠꯅꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯆꯟꯅꯨꯄꯤꯅꯦ ꯃꯅꯝꯃꯅꯦ ꯑꯗꯨ ꯃꯃꯥꯗꯨꯅꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯒ ꯈꯠꯅꯕꯗꯣ ꯂꯥꯎꯕꯗꯣ ꯁꯔꯣꯖ ꯅꯪ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉꯒ ꯂꯥꯎꯔꯣꯏꯅ ꯑꯩꯅ ꯂꯥꯎꯕ ꯑꯣꯏꯌꯦꯕ ꯃꯤ ꯈꯠꯅꯕꯁꯤ ꯑꯣꯏꯗꯅ ꯑꯗꯨꯅ ꯑꯣꯖꯥꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯔꯛꯄ ꯑꯣꯖꯥꯁꯦ ꯑꯣꯖꯥꯒꯤ ꯂꯤꯂꯥꯁꯤ ꯁꯥꯟꯅꯕꯗ ꯑꯣꯖꯥ ꯐꯥꯔꯨꯕ ꯌꯥꯎꯕꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯒ ꯀꯧꯔꯒꯅꯦ ꯐꯥꯔꯨꯕ ꯑꯗꯨ ꯑꯣꯖꯥꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯤꯡꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯨ ꯍꯥꯏꯔꯤꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯑꯣꯖꯥꯅꯤꯅꯅꯦ ꯃꯥꯒꯤ ꯂꯤꯂꯥꯁꯤ ꯏꯕ ꯃꯇꯝꯗꯅꯦ ꯃꯥꯗꯤ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯗꯨ ꯗꯥꯏꯔꯦꯛ ꯎꯠꯂꯤꯅꯦꯕ ꯀꯦꯔꯦꯛꯇꯔꯒꯁꯤ ꯄꯨꯂꯞꯅꯤ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯒꯤꯗꯨꯗꯤ ꯀꯌꯥꯝ ꯎꯠꯂꯨꯕꯅꯣꯏꯗꯣ ꯑꯩ ꯄꯥꯗ꯭ꯔꯤꯕꯅ ꯈꯪꯗꯦ ꯑꯣꯖꯥꯒꯤꯗꯨꯃꯗꯤꯅꯦ ꯃꯇꯝꯗꯨꯒꯤ ꯗꯨ ꯂꯣꯏꯅꯃꯛꯇꯤ ꯎꯠꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯒꯤꯗꯤ ꯁꯤꯝꯕꯣꯜꯁꯤ ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯃꯤꯡ ꯀꯧꯗꯕꯅꯦ ꯀꯩꯁꯥꯜ ꯍꯥꯃꯦꯡꯅꯨ ꯍꯩꯇꯨꯞ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯀꯧꯕꯅꯦ ꯃꯃꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯩꯒꯤꯅꯣꯗ ꯃꯃꯤꯡꯗꯨ ꯃꯥꯟꯅꯔꯨꯔꯒꯗꯤ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏꯗꯅ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯂꯤꯂꯥ ꯁꯥꯟꯅꯔꯤ ꯃꯤꯁꯤꯡꯗꯨꯅꯅꯦ ꯍꯩ ꯍꯦꯛ ꯁꯤꯡꯈꯤꯗꯅꯅꯦ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯗ ꯂꯤꯂꯥꯁꯤꯗꯤ ꯍꯦꯛꯇ ꯇꯤꯀꯦꯠꯀ ꯐꯪꯅꯗ꯭ꯔꯕ ꯑꯣꯖꯥꯒꯤ ꯂꯤꯂꯥꯁꯦ ꯃꯟꯇ꯭ꯔꯤꯒꯤ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯦ ꯑꯩꯃꯛꯇꯤ ꯌꯦꯡꯖꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯖꯥꯁꯦ ꯀꯩꯅꯣ ꯀꯧꯈꯠꯂꯛꯏ ꯍꯥꯏꯌꯦꯕ ꯑꯁ ꯑꯣꯖꯥꯅ ꯃꯗꯨ ꯇꯝꯃꯛꯄꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯀꯣ ꯑꯣꯖꯥ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯁ ꯏꯕꯦꯝꯃ ꯊꯅꯥ ꯁꯤꯐꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯒ ꯅꯠꯇꯦꯗ ꯃꯤꯆꯝꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯂꯥꯛꯎꯗ ꯍꯥꯏꯕꯗ ꯀꯞꯂꯥꯛꯀꯁꯦ ꯑꯃꯠꯇ ꯌꯥꯎꯗꯦꯗ ꯑꯗ ꯑꯣꯖꯥꯅ ꯃꯥꯏ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯨꯔꯒ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯗꯨꯁꯨ ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔꯗꯨꯁꯨ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯈ꯭ꯔꯄꯣꯠꯅꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯗꯣꯔꯤꯕꯅꯦꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥꯁꯨ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯀꯨꯏꯅ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯗꯩꯗ ꯀꯔꯤ ꯃꯇꯥꯡꯅꯣ ꯍꯥꯏꯕꯗ ꯑꯣꯖꯥꯒꯤ ꯉꯔꯥꯡ ꯂꯤꯂꯥꯗꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯂꯤꯂꯥ ꯁꯥꯟꯅꯔꯤ ꯃꯤ ꯃꯌꯥꯝꯁꯤꯅꯗꯤ ꯌꯥꯝ ꯍꯩꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤꯅ ꯃꯃꯤꯡꯗꯨ ꯍꯦꯛ ꯐꯖꯅ ꯍꯥꯏꯔꯨꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯒꯤꯅꯦ ꯑꯗꯒꯤꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯑꯣꯖꯥꯅ ꯄꯤꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯤ ꯑꯦ ꯑꯃ ꯀꯧꯁꯜꯂꯒ ꯄꯥꯔꯨꯀꯥꯟꯗ ꯃꯃꯤꯡ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯍꯥꯃꯦꯡꯅꯨ ꯀꯥꯏꯅ ꯀꯧꯋꯦꯕ ꯃꯦ ꯀꯥꯏꯅ ꯅꯨꯄꯤꯁꯦ ꯈꯔ ꯃꯈꯣꯟ ꯃꯦꯡꯉꯦ ꯀꯥꯏꯅ ꯃꯥ ꯍꯥꯃꯦꯡꯅꯨ ꯀꯥꯏ ꯍꯦꯛꯇ ꯀꯧꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯉꯁꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯁꯨꯛꯇ ꯆꯥꯎꯅ ꯇꯥꯏ ꯀꯥꯏꯅ ꯑꯣꯖꯥ ꯗꯤꯅꯝꯅꯤꯅꯀ ꯁꯣꯝꯗ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯂꯥꯛꯈ꯭ꯔꯦ ꯀ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯆꯦꯟꯖꯤꯡꯗꯣ ꯑꯗꯨꯒꯤ ꯃꯤꯑꯣꯏꯕꯗ ꯋꯥꯈꯜ ꯚꯥꯞ ꯇꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯅꯁꯨ ꯃꯥꯒꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯃꯃꯤꯡꯗ ꯃꯥꯅ ꯏꯔꯝꯗꯦꯕ ꯑꯗꯨꯅ ꯀꯩꯝꯇ ꯁꯥꯎꯔꯛꯇ꯭ꯔꯦ ꯑꯣꯖꯥꯗꯣ ꯃꯣꯏꯒꯤ ꯖꯤꯞ ꯊꯣꯟ ꯂꯥꯎꯕ ꯍꯥꯏ ꯃꯥꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩ ꯐꯝꯍꯜꯂꯦ ꯑꯩ ꯆꯠꯆꯔꯒꯦꯅ ꯈꯨꯠ ꯂꯣꯟꯅꯔꯦ ꯑꯗꯨꯒ ꯑꯩ ꯐꯥꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯤꯂꯥ ꯏꯔꯦꯅ ꯑꯣꯖꯥꯅ ꯇꯝꯃꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯐꯥꯒꯤ ꯑꯝꯇꯪꯒ ꯑꯩꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯣꯖꯥꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯝꯒꯦꯕꯨꯅꯦ ꯃꯥꯒꯤ ꯁꯤꯔꯀꯥꯟꯗ ꯑꯩꯗꯤ ꯁꯣꯔꯥꯠꯀ ꯁꯣꯟꯕꯤꯅꯨ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯍꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯑꯣꯖꯥꯗꯤ ꯇꯁꯦꯡꯅ ꯃꯥꯏ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯃꯥꯒꯤ ꯀꯔꯤꯀꯥ ꯈꯨꯊꯥꯡ ꯂꯝꯖꯦꯟꯗꯒ ꯔꯤꯛꯁꯣꯗꯅꯦ ꯂꯨꯍꯣꯡꯕꯒ ꯊꯤꯟꯕꯅꯦ ꯃꯥꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯤꯗ ꯄꯩꯁꯥ ꯆꯪꯍꯜꯂꯤ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯏꯉꯛꯀ ꯉꯛꯆꯕꯅꯦꯕ ꯑꯗꯨꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤ ꯀꯩꯅꯣꯅꯦꯕ ꯃꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯑꯣꯖꯥꯅ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯉꯩꯗ ꯃꯥꯏ ꯃꯔꯨꯞ ꯑꯅꯤ ꯑꯍꯨꯝ ꯆꯪꯉꯛꯑꯒ ꯑꯣꯖꯥꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯣꯖꯥꯅꯤꯅ ꯍꯦꯛꯇ ꯍꯥꯏꯕꯁꯦ ꯉꯝꯗ ꯃꯥ ꯂꯨꯞꯊꯔꯒ ꯂꯤꯂꯥ ꯏ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯃꯤ ꯑꯃ ꯂꯥꯛꯄꯩ ꯁꯧꯝ ꯇꯥꯏꯅ ꯌꯦꯡꯈꯠꯂꯦꯌꯦ ꯑꯅꯣꯛꯀꯤ ꯃꯅꯨꯡꯗꯨꯗꯒꯤ ꯃꯊꯛꯇ ꯑꯗ ꯏꯕꯨꯡꯉꯣ ꯑꯩ ꯀꯅꯥ ꯎꯅꯕꯤꯗꯣꯏꯅꯣ ꯀꯥꯏꯅ ꯍꯪꯕꯖꯥꯠꯅꯤꯗ ꯁꯥꯍꯦꯕꯄꯨ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯀꯨꯏꯔꯦꯅ ꯁꯥꯍꯦꯕꯇꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕ ꯍꯥꯏꯅ ꯈꯨꯝꯃꯛꯑꯦ ꯑꯣꯖꯥꯅ ꯑꯗ ꯃꯣꯏꯅ ꯍꯪꯉꯤꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯁꯥꯍꯦꯕꯁꯦ ꯍꯪꯕ ꯑꯣꯖꯥꯅ ꯈꯨꯝꯃꯤꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯅ ꯃꯤꯒꯤ ꯃꯃꯤꯡꯗꯣ ꯃꯤꯒꯤ ꯁꯥꯍꯦꯕꯇꯣ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯈꯨꯝꯃꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯁꯨꯝ ꯍꯥꯏꯔꯒꯗꯤ ꯃꯤꯁꯤ ꯁꯥꯎꯅꯤꯡꯗꯦꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗꯔꯅꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯈꯤꯇꯪ ꯈꯟꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯅꯪꯒꯤꯗꯨ ꯏꯕꯨꯡꯉꯣ ꯏꯆꯥ ꯏꯕꯨꯡꯉꯣ
ꯃꯃꯤꯡ ꯏꯔꯨꯅꯨ ꯀꯅꯥꯅꯣ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯕꯨ ꯁꯥꯎꯔꯨꯗꯣꯏꯅꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅꯁꯨ ꯏꯔꯨꯅꯨ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯦ ꯂꯣꯟꯒꯤ ꯐꯤꯖꯦꯠꯅꯤꯀꯣ ꯐꯖꯕ ꯐꯤꯖꯦꯠ ꯁꯦꯠꯆꯜꯂꯒ ꯊꯥꯗꯣꯛ ꯑꯗꯨꯒ ꯏꯔꯒꯗꯤ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯅ ꯑꯩꯅ ꯕꯣꯔ ꯄꯤꯖꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯗꯤꯅꯀꯥꯟꯇꯗ ꯑꯩꯒꯤ ꯋꯤꯁꯁꯨ ꯄꯤꯖꯔꯤ ꯏꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯄ ꯋꯥꯔꯤꯁꯤ ꯏꯕꯗꯨꯅ ꯇꯨꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯠꯀꯤ ꯁꯤꯅꯥꯔꯤꯑꯣꯁꯦ ꯃꯥꯒꯤ ꯗꯤꯁꯀꯁꯟ ꯄꯣꯏꯟꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯤꯇꯔꯦꯆꯔꯗꯨꯒꯤ ꯄꯥꯋꯔꯗꯨꯅ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯒ ꯄꯔꯁꯄꯦꯛꯇꯤꯚ ꯗꯤꯐꯔꯦꯟꯠ ꯊꯤꯡꯀꯤꯡ ꯑꯣꯏꯕ ꯁꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩ ꯑꯗꯨꯒ ꯃꯤꯅ ꯁꯥꯎꯒꯅꯤ ꯍꯥꯏꯅ ꯏꯗꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯑꯦꯗ ꯇꯧꯖꯒꯦ ꯃꯈꯥ ꯇꯥꯅ ꯈꯟꯒꯠꯆꯔꯤ ꯀꯃꯦꯟ ꯄꯦꯕꯝ ꯖꯣꯟ ꯃꯩꯇꯩꯗꯒꯤ ꯑꯣꯖꯥ ꯏꯃꯥꯒꯨꯝꯕꯤ ꯐꯖꯔꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯖꯔꯨꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯔꯤꯉꯩꯒꯤ ꯑꯣꯖꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯈꯤꯕꯗꯣ ꯁ꯭ꯇꯦ ꯁꯦꯐ ꯑꯦꯟ ꯍꯦꯜꯗꯤ ꯃꯦꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯄꯦꯕꯝ ꯖꯣꯟ ꯑꯩ ꯖꯣꯟ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯤ ꯄꯦꯕꯝ ꯖꯣꯟꯅꯤ ꯑꯩꯒꯤ ꯁꯦꯟ ꯖꯣꯁꯦꯐꯀꯤꯗ ꯇꯝꯈꯤꯕ ꯁ꯭ꯇꯨꯗꯦꯟꯅꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯉꯣꯟ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯗ ꯋꯥꯅ ꯍꯤꯡꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯅ ꯑꯩ ꯃꯁꯤ ꯑꯃꯈꯛꯇꯪꯒ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯅꯤꯡꯉꯛꯄꯗꯣ ꯒꯧꯇꯝ ꯕꯨꯙꯗꯦꯕꯗ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯆꯥ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯐ꯭ꯔꯪ ꯆꯣꯡꯕꯗꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯖꯒꯠꯀꯤ ꯃꯕꯨꯡꯉꯣꯅꯦꯅ ꯅꯉꯣꯟꯗ ꯂꯣꯏ ꯆꯪꯉꯦ ꯑꯩ ꯏꯆꯥ ꯑꯃꯈꯛꯇꯪ ꯄꯣꯛꯄꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔ ꯃꯥꯅꯒ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦꯕ ꯑꯩꯁꯨ ꯅꯪ ꯑꯁꯤ ꯑꯅꯥ ꯅꯪꯗꯕ ꯏꯃꯨꯡꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯨꯖꯣꯛ ꯑꯝꯇꯪ ꯄꯣꯔꯛꯑꯣ ꯁꯤꯁꯤꯗ ꯑꯗꯨ ꯅꯪ ꯍꯦꯛ ꯄꯣꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯉꯁꯤ ꯄꯣꯔꯛꯀꯦꯔꯥ ꯍꯌꯦꯡ ꯄꯣꯔꯛꯀꯦꯔꯥ ꯑꯗꯨꯗ ꯅꯪ ꯅꯆꯥꯗꯣ ꯑꯩ ꯍꯤꯡꯒꯠꯍꯟꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯨꯔꯀꯥꯟꯗ ꯑꯋꯥꯕ ꯅꯪꯗꯕ ꯏꯃꯨꯡ ꯑꯝꯇꯁꯨ ꯂꯩꯔꯝꯗꯕꯗꯣ ꯄꯣꯔꯛꯄ ꯉꯝꯈꯤꯗꯦꯀꯣ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯈꯤꯀꯣ ꯑꯗꯨꯅ ꯑꯋꯥꯕꯁꯤ ꯅꯨꯡꯉꯥꯏꯕ ꯇꯝꯕꯒꯤ ꯄꯔꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯔꯤ ꯕꯦꯝꯆꯥ ꯗꯦꯕꯤꯒꯤ ꯀꯃꯦꯟ ꯏꯃꯥꯏꯕꯦꯝꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯩ ꯀꯔꯤꯒꯤ ꯃꯇꯥꯡꯅꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦꯁꯦ ꯀꯥꯎꯔꯛꯄꯒꯤꯅꯤꯀꯣ ꯑꯩꯅ ꯏꯃꯥꯅ ꯃꯃꯥꯡꯗ ꯄꯟꯈꯤꯕꯒꯤ ꯔꯦꯐꯔꯦꯟꯁꯅꯤ ꯑꯗꯨꯒ ꯔꯣꯕꯤꯟꯁꯟ ꯃꯈꯥ ꯇꯥꯅ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯅ ꯀꯃꯦꯟꯁꯤ ꯂꯣꯏꯅ ꯄꯥꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯖꯕ ꯑꯗꯨꯅ ꯑꯩ ꯂꯧꯈꯠꯆꯒꯦ ꯔꯣꯕꯤꯟꯁꯟ ꯇꯣꯡꯕ꯭ꯔꯝꯅ ꯑꯣꯖꯥꯅ ꯆꯩꯕꯤꯕꯗꯨꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯖꯍꯧꯔꯦ ꯑꯣꯖꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯣꯕꯤꯟꯁꯟ ꯑꯩꯅ ꯆꯩꯈꯤꯕ ꯃꯌꯦꯛꯇꯨ ꯑꯃꯨꯛꯇꯪꯗꯤ ꯍꯌꯦꯡꯃꯨꯛꯂ ꯍꯧꯖꯤꯛꯂ ꯑꯃꯨꯛꯇ ꯏꯕꯤꯔꯛꯑꯣ ꯑꯩ ꯆꯩꯕ ꯃꯈꯜ ꯌꯥꯝ ꯌꯥꯝꯕꯅꯤ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯆꯩꯈꯤꯒꯦꯗꯣ ꯑꯩ ꯀꯥꯎꯔꯦ ꯂꯩꯔꯣꯛꯀꯤ ꯌꯨꯝꯅꯥꯝꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯇꯥꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯃꯥꯗ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯌꯥꯝ ꯂꯨꯔꯦ ꯄꯥꯈꯪꯁꯤꯡꯗ ꯏꯃꯥꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯉꯥꯏꯖꯔꯤ ꯍꯥꯏꯔꯤ ꯄꯥꯈꯪꯁꯤꯡꯒꯤ ꯗ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯄꯥꯟꯕ ꯆꯪꯕꯒꯤ ꯑꯩꯅꯗꯤ ꯃꯁꯤꯗ ꯀꯩꯅꯣ
ꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯔꯝꯃꯕꯅꯤ ꯍꯪꯉꯛꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅ ꯈꯟꯖꯔꯦ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯅ ꯅꯨꯄꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯐꯩ ꯑꯩꯁꯦ ꯑꯩꯒ ꯆꯥꯟꯅꯔꯗꯤ ꯂꯣꯏ ꯐꯗꯣꯏꯅꯦ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯑꯟꯁꯥꯔꯅꯦꯕ ꯑꯩꯅ ꯑꯩꯒ ꯆꯥꯟꯅꯗꯕ ꯑꯩꯅ ꯃꯤ ꯑꯅꯤ ꯇꯤꯟꯅ ꯌꯥꯗ꯭ꯔꯤꯁꯦ ꯃꯤ ꯑꯅꯤꯃꯛꯁꯦ ꯀꯩꯅꯣꯅꯦꯕ ꯃꯤ ꯑꯅꯤ ꯈꯠꯅꯔꯤꯁꯦ ꯃꯤ ꯑꯅꯤꯃꯛ ꯂꯥꯜꯂꯤꯅꯦꯕ ꯈꯠꯅꯔꯤꯁꯦ ꯑꯗ ꯃꯤꯁꯦ ꯈꯠꯅꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯗꯖꯁꯃꯦꯟ ꯑꯃ ꯆꯥꯅꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯤ ꯑꯃꯅ ꯁꯥꯎꯔꯒꯗꯤ ꯃꯤ ꯑꯃꯅ ꯐꯕ ꯇꯥꯔꯦ ꯑꯅꯤꯃꯛꯇꯨ ꯃꯩ ꯑꯣꯏꯅ ꯃꯕꯥꯅꯤ ꯆꯨꯁꯟꯅꯔꯗꯤ ꯂꯣꯏ ꯆꯥꯛꯑꯅꯤꯗꯅ ꯌꯨꯝꯗꯨꯁꯨ ꯀꯩꯁꯨ ꯂꯣꯏ ꯆꯥꯛꯈ꯭ꯔꯅꯤꯗꯅ ꯑꯗꯨꯅ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟꯒꯅꯨ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯒꯅꯨ ꯑꯗꯨꯗꯤ ꯂꯧꯔꯝꯗꯥꯏꯗꯨꯗꯗꯤ ꯇꯦꯡꯅꯥ ꯃꯥꯟꯈ꯭ꯔꯦꯗꯣ ꯑꯗꯒꯤ ꯈꯥꯏꯅꯔꯝꯗꯥꯏꯗ ꯌꯣꯡ ꯍꯦꯛꯇ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯊꯨꯕ ꯄꯥꯝꯕꯤꯒꯅꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯄꯤꯌꯨ ꯃꯤꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯇꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯛ ꯉꯥꯛꯇ ꯌꯦꯡꯉꯨꯔꯒꯁꯨ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯇꯦꯁ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯗꯨꯅ ꯌꯥꯔꯛꯇꯕꯁꯨ ꯌꯥꯝ ꯂꯩ ꯆꯍꯤꯗꯨ ꯌꯥꯝꯃꯕꯅꯤ나 ꯌꯥꯝꯅ ꯎꯔꯦ ꯌꯥꯝꯅ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤꯁꯨ ꯂꯥꯟꯊꯣꯔꯛꯑꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯩꯒꯤ ꯀꯃꯦꯟ ꯃꯆꯥ ꯑꯃꯇꯪꯒ ꯍꯥꯞꯆꯤꯟꯖꯍꯧꯒꯦ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯊꯤꯕ ꯍꯥꯏꯕꯁꯤ ꯄꯣꯠ ꯅꯠꯇꯦ it's a relation ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯕꯣꯟ ꯇꯧꯔꯛꯀꯗꯣꯏꯅꯤ 50-50 ꯄꯥꯔꯠꯅꯔꯁꯤꯞꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯪꯃꯤꯟꯅꯔꯒꯗꯤ ꯁꯣꯏꯗꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯑꯟꯁꯔꯒꯤ ꯁꯦꯁꯟꯁꯤꯗ ꯄꯨꯈꯠꯂꯛꯂꯤꯕ ꯀ꯭ꯋꯦꯁꯟ ꯑꯃꯗꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯟꯒꯦꯖꯃꯦꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯔꯆꯨꯋꯦꯜꯂꯤ ꯎꯅꯔꯒ ꯁꯨꯃꯥꯏꯅ ꯋꯤꯀꯦꯟꯗ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯁꯔꯆꯥꯟ ꯊꯤꯌꯥꯝꯅ ꯏꯕꯤꯔꯛꯏ ꯅꯨꯡꯉꯥꯏꯖꯩ ꯂꯩꯈꯤꯗ꯭ꯔꯕ ꯑꯏꯕꯁꯤꯡꯕꯨ ꯅꯧꯍꯧꯅꯅ ꯑꯍꯤꯡꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯣꯅꯦ ꯉꯁꯥꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯔꯤꯕ ꯑꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯕ ꯃꯥꯅ 40 more than 40 ꯕꯨꯛꯁꯦ ꯏꯕꯤꯔꯝꯃꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯋꯥꯔꯗ ꯃꯥꯅ ꯏꯔꯝꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯒ ꯚꯦꯔꯤ ꯍ꯭ꯌꯨꯃꯔꯁ ꯋꯦꯗ ꯏꯕꯤꯔꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯒ ꯄꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯗꯨ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯇꯤꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯏꯕꯤꯔꯛꯏ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯦꯅꯦꯁꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯇꯤꯅꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯃꯣꯝ ꯄ꯭ꯔꯃꯣꯗꯅ ꯏꯕꯤꯔꯛꯏ ꯑꯩꯅ ꯄꯥꯝꯖꯈ꯭ꯔꯕ ꯑꯏꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯦꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯣꯛꯄ ꯑꯣꯏꯔꯁꯨ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯣꯟꯇ꯭ꯔꯤꯌꯦꯜ ꯀꯅꯥꯗꯥꯗꯒꯤ ꯏꯕꯤꯔꯛꯄꯅꯤ ꯀꯅꯥꯗꯥꯗꯒꯤ ꯃꯆ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯆꯠꯂꯒ ꯈꯨꯟꯗꯥꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯎꯅꯍꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯦꯅꯗꯥꯗꯒꯤ ꯁꯨꯃꯥꯏꯅ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯏꯕꯨꯡꯉꯣ ꯑꯗꯩ ꯔꯦꯕꯤꯀꯥ ꯊꯥꯡꯖꯝꯅ ꯏꯕꯤꯔꯛꯏ ꯃꯦꯗꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯁꯤꯡꯁꯤꯒꯤꯗꯃꯛ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯣꯏꯔꯥꯡꯊꯦꯝ ꯗꯤꯅꯀꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯦꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯃꯁꯨ ꯏꯕꯤꯕꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯤꯕꯤꯕꯒꯤ ꯊꯥꯒꯠꯄ ꯍꯥꯏꯔꯤ ꯊꯦꯡꯛ ꯌꯨ ꯃꯣꯏꯔꯥꯡꯊꯦꯝ ꯗꯤꯅꯀꯥꯟꯇ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯤꯗꯁꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯤꯡꯕꯨ ꯌꯥꯝꯅ ꯄ꯭ꯔꯃꯣꯠ
ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯤ ꯄꯥꯋꯔꯁꯦ ꯍꯦꯟꯒꯠꯄꯗ ꯑꯩꯈꯣꯏꯅ ꯁꯧꯒꯠꯆꯕ ꯄꯦꯖꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯁꯟ ꯍꯥꯏꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯏꯔꯣꯝ ꯁꯨꯔꯠ ꯁꯦꯡꯅ ꯏꯕꯤꯔꯛꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯤꯁꯤꯀꯣ ꯍꯥꯏꯅ ꯏꯕꯤꯔꯛꯏ Thank you, Suraj. ꯑꯣꯖꯥꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤꯁꯤ ꯍꯩꯇ꯭ꯔꯗꯤ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤꯁꯤ ꯍꯩꯇ꯭ꯔꯗꯤ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ Oh, aina chaikibado. ꯃꯅꯤꯄꯨꯔꯤ ꯇꯥꯛꯄꯅꯤ ꯏꯃꯥꯅ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯏꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤꯁꯤ ꯍꯩꯇ꯭ꯔꯗꯤ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯆꯩꯕꯤꯔꯛꯏ ꯍꯥꯏꯕꯅꯤ Oh. Thank you. ꯅꯤꯡꯁꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ. ꯒꯨꯅꯦꯁꯣꯔ ꯌꯦꯡꯈꯣꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯏ ꯏꯃꯥ ꯑꯃꯗꯤ ꯆꯦꯒꯤ ꯄꯥꯎꯈꯨꯝꯁꯤꯗ ꯊꯦꯡꯛꯁ ꯁꯣ ꯃꯆ ꯍꯦꯄꯤ ꯂꯣꯡ ꯂꯥꯏꯐ ꯏꯃꯥ ꯍꯥꯏꯅ ꯔꯣꯀꯤ ꯌꯨꯝꯅꯥꯝꯅ ꯏꯕꯤꯔꯛꯏ ꯔꯣꯀꯤꯅ ꯁꯣꯏꯗꯅ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯄꯥꯔꯠꯅꯔ ꯑꯃ ꯈꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯇ ꯈꯪꯍꯟꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯄꯥꯈꯪ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯌꯨꯝ ꯄꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯐꯖꯕ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯇꯤ ꯁꯔꯠ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯐꯤ ꯑꯃ ꯂꯩꯕꯗ ꯃꯁꯤ ꯐꯖꯩ ꯃꯁꯤꯃꯥꯏꯅ ꯈꯟꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜ ꯀꯝꯄꯦꯇꯤꯕꯤꯂꯤꯇꯤ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯤꯡꯁꯦ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯥꯔꯠꯅꯔꯁꯤꯞ 50-50 ꯁꯤ ꯈꯜꯂꯒ ꯆꯪꯃꯤꯟꯅꯔꯒꯗꯤ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯦꯆ ꯑꯞ ꯇꯧꯔꯒ ꯂꯥꯏꯚ ꯌꯦꯡꯕꯗ ꯌꯥꯎꯕꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯑꯁꯤ ꯈꯔ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯄꯥꯖꯔꯔꯣꯏ ꯃꯊꯪꯒꯤ ꯁꯦꯁꯟꯗ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤ ꯑꯗꯨꯒ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯒꯤ ꯇꯤꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯇꯕ ꯑꯗꯩ ꯄꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯥꯔꯊ꯭ꯔꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯃꯁꯤ ꯃꯌꯥꯝꯁꯤ ꯏꯃꯥꯅ ꯑꯃꯗꯤ ꯏꯃꯥꯒꯤ ꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯔꯥꯏꯇꯔꯁꯤꯡ ꯃꯌꯥꯝꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯝꯇꯪ ꯄꯤꯕꯤꯔꯛꯎ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯇꯤꯝ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥ ꯑꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯖꯃꯨꯅꯥ ꯑꯗꯒꯤ ꯔꯥꯏꯇꯔ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡꯁꯅꯥ ꯑꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯔꯥꯏꯇꯔꯁꯤꯒꯤ ꯏꯃꯨꯡꯗꯒꯤ ꯃꯧ ꯑꯣꯏꯕꯤꯔꯤꯕ ꯔꯣꯃꯤꯂꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯗꯤꯇꯦꯜ ꯃꯌꯥꯝ ꯊꯥꯕꯤꯔꯛꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯏꯃꯥꯒ ꯑꯩꯒꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯟꯠ ꯑꯦꯟꯗ ꯂꯩꯔꯒꯁꯨ ꯕꯦꯛ ꯑꯦꯟꯗ ꯁꯞꯄꯣꯔꯠ ꯃꯌꯥꯝꯁꯤ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯕ ꯑꯗꯒꯤ ꯐꯣꯇꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯟꯇꯦꯟꯠꯁꯤ ꯄꯨꯊꯣꯛꯄ ꯉꯝꯖꯕꯅꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯍꯌꯦꯡꯃꯨꯛꯀꯤ ꯊꯥꯡꯖꯗꯁꯨ ꯑꯃ ꯄꯥꯅꯅꯕ ꯃꯌꯥꯝꯗꯒꯤꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯤꯔꯛꯎ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯎ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ